ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯁꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯡꯂꯕ ꯄꯥꯃꯦꯜ ꯎꯖꯥꯎ ꯃꯍꯥꯛꯅ ꯆꯤꯡꯂꯦꯝꯅ ꯂꯦꯞꯄꯒꯨꯝ ꯀꯅꯥꯒꯨꯝꯕ ꯑꯃꯅꯁꯨ ꯂꯦꯞꯂꯕꯗ ꯀꯔꯤꯒꯤ ꯋꯥꯠꯀꯅꯤ ꯅꯨꯡꯁꯤꯕ? ꯋꯥꯈꯜ ꯂꯦꯞꯇꯕ ꯂꯩꯆꯤꯜꯒꯨꯝ ꯉꯥꯏꯍꯥꯛꯀꯤ ꯃꯥꯂꯪꯗ ꯇꯥꯎꯔꯝꯗꯨꯅ ꯃꯤꯀꯨꯞ ꯑꯃꯗ ꯃꯥꯡꯈꯤꯕ ꯄꯨꯛꯆꯦꯜ ꯐꯠꯇꯕꯤ ꯂꯩꯆꯤꯜ ꯃꯥꯁꯨ ꯅꯨꯃꯤꯗꯥꯡꯗ ꯊꯣꯛꯄꯤ ꯊꯥꯕꯜ ꯃꯥꯕꯨ ꯈꯨꯝꯖꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯤꯠꯌꯦꯡꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯊꯥꯖ ꯃꯥꯕꯨ ꯈꯨꯝꯖꯤꯟꯈꯤꯕꯅꯤ꯫ ꯏꯈꯧ ꯂꯥꯡꯕ ꯃꯥꯒꯤ ꯊꯃꯣꯏꯕꯨꯗꯤ ꯀꯥꯏꯍꯧꯔꯝ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯈꯨꯝꯖꯟꯈꯤ꯫ ꯄꯤꯛꯂꯕ ꯂꯝꯕꯦꯜ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯆꯥꯎꯅ ꯍꯧꯔꯤꯕ ꯎꯖꯥꯎꯗꯨꯒꯤ ꯃꯈꯣꯡꯗ ꯂꯦꯞꯇꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯈꯔ ꯅꯤꯡꯁꯤꯡꯕꯒꯨꯝ ꯂꯦꯞꯂꯤ ꯁꯂꯥꯏꯗꯨ꯫ ꯃꯥꯏꯊꯣꯡꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯃꯃꯤ ꯑꯃ ꯇꯥꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯊꯥꯕꯜ ꯅꯪꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯂꯩꯆꯤꯜ ꯃꯥꯅ ꯈꯨꯝꯖꯤꯟꯈ꯭ꯔꯕ? ꯑꯩꯅ ꯅꯪꯕꯨ ꯇꯣꯏꯅ ꯌꯦꯡꯉꯦ ꯍꯥꯏꯗꯨꯅ ꯂꯩꯆꯤꯜ ꯅꯪꯁꯨ ꯀꯜꯂꯛꯄ ꯐꯥꯎꯗꯨꯅ ꯌꯦꯡꯍꯜꯂꯔꯣꯏꯒꯦ ꯈꯜꯂꯕ꯭ꯔꯥ? ꯇꯨꯡꯗꯒꯤ ꯂꯦꯝꯕꯅ ꯃꯌꯥꯏ ꯍꯤꯒꯠꯂꯒ ꯁꯂꯥꯏꯒꯤ ꯄꯥꯝꯕꯣꯝꯗꯨꯗ ꯉꯥꯊꯔꯛꯏ꯫ ꯀꯅꯥꯅꯣ ꯅꯪ ꯌꯦꯡꯉꯤꯁꯦ? ꯑꯩ ꯅꯠꯇ꯭ꯔꯣ? ꯁꯂꯥꯏꯗꯨ ꯂꯦꯝꯕꯗ ꯕꯤꯠ ꯂꯩꯇꯅ ꯌꯦꯡꯊꯣꯔꯛꯂꯒ ꯏꯟꯊꯣꯛꯏ꯫ ꯀꯔꯟꯗꯨ ꯇꯧꯔꯅꯨ꯫ ꯅꯤꯡꯊꯦꯝꯗꯤ ꯀꯗꯥꯏ ꯂꯩꯍꯧꯔꯒꯦ? ꯀꯣꯅꯨꯡꯒꯤ ꯁꯦꯕꯥꯔꯤ ꯑꯅꯧꯕ ꯂꯧꯒꯗꯕꯁꯤꯡꯗꯨꯒꯤ ꯃꯃꯤꯡ ꯌꯦꯡꯍꯧꯕꯅꯤ꯫ ꯅꯪ ꯀꯧꯔꯁꯨ ꯂꯥꯛꯏꯅꯤ꯫ ꯂꯩꯀꯣꯜꯂꯣꯝꯗꯁꯨ ꯌꯦꯡꯉꯨꯔꯦ, ꯂꯩꯔꯝꯗꯦ꯫ ꯖꯒꯣꯏ ꯁꯥꯕꯤꯒꯤ ꯀꯣꯂꯨꯞꯇꯁꯨ ꯆꯠꯂꯨꯔꯦ, ꯂꯩꯇꯦ꯫ ꯀꯣꯟꯅꯊꯪꯗ ꯁꯣꯝꯗ ꯂꯥꯛꯄꯗ ꯎꯌꯨꯡꯗꯧꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤꯁꯤꯅꯤ꯫ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯃꯊꯟꯇ ꯃꯃꯤꯡ ꯃꯌꯥꯝꯗꯣ ꯌꯦꯡꯕ ꯉꯝꯃꯝꯃꯔꯣꯏ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯣꯅꯨꯡꯂꯣꯝꯗ ꯄꯨꯟꯅ ꯂꯥꯛꯏ꯫ ꯂꯦꯝꯕꯅ ꯁꯠꯅ ꯁꯠꯅ ꯋꯥ ꯍꯪꯂꯛꯏ꯫ ꯁꯂꯥꯏ, ꯅꯪꯒꯤ ꯊꯥꯏꯅꯒꯤ ꯅꯨꯡꯁꯤꯕꯤꯗꯣ ꯍꯧꯖꯤꯛꯐꯥꯎ ꯀꯥꯎꯕ ꯉꯝꯗ꯭ꯔꯤꯕꯣ? ꯀꯥꯎꯊꯣꯛꯀꯦ ꯈꯜꯂꯀꯥꯟꯗ ꯊꯃꯣꯏꯗ ꯍꯦꯟꯅ ꯆꯩꯅꯥ ꯄꯤꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯧꯅ ꯊꯦꯡꯅꯕꯗ ꯃꯁꯛꯇꯣ ꯈꯪꯈꯤꯗ꯭ꯔꯣ? ꯈꯪꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯣꯏꯊꯤ ꯊꯤꯔꯁꯤꯔꯣ? ꯂꯩꯕꯥꯛꯁꯤꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯁꯣꯏꯗꯅꯗꯤ ꯂꯩꯔꯝꯒꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯅꯪꯅ ꯁꯨꯃꯥꯏꯅ ꯋꯥꯅ ꯂꯩꯕꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅꯗꯤ ꯅꯪꯒꯤ ꯆꯦꯡ ꯂꯦꯝꯕ ꯃꯇꯧꯁꯤꯗ ꯉꯥꯎꯅꯔꯤꯕ꯫ ꯑꯗꯩ ꯅꯪꯅ ꯊꯥꯏꯅꯒꯤ ꯑꯣꯏꯈꯤꯗ꯭ꯔꯕ ꯅꯨꯡꯁꯤꯕꯤꯗꯨꯗ ꯂꯥꯏꯃꯟ ꯑꯣꯏꯗꯅ ꯂꯩ꯫ ꯀꯣꯅꯨꯡꯁꯨ ꯌꯧꯔꯦ꯫ ꯅꯪ ꯆꯥ ꯈꯔ ꯁꯥꯍꯜꯂꯒ ꯄꯨꯔꯛꯑꯣ꯫ ꯉꯁꯤ ꯑꯍꯤꯡꯁꯤꯗ ꯃꯃꯤꯡꯁꯤꯡꯗꯣ ꯈꯟꯒꯠꯂꯒ ꯏꯁꯟꯗꯣꯏꯅꯤ꯫ ꯇꯨꯝꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯏꯆꯪꯉꯝꯃꯒꯦ꯫ ꯁꯂꯥꯏꯗꯣ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯊꯝꯕ ꯀꯥ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯂꯦꯝꯕꯅ ꯃꯀꯣꯛꯀꯥꯗꯨ ꯇꯞꯅ ꯍꯥꯏꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯁꯥꯔꯒ ꯍꯥꯏꯖꯩ꯫ ꯅꯨꯡꯁꯤꯕꯗ ꯉꯥꯎꯕꯁꯦ ꯀꯩꯁꯨꯝ ꯀꯥꯟꯅꯗꯕꯖꯥꯠꯅꯤꯀꯣ꯫ ꯐꯖ ꯐꯖꯕ ꯅꯨꯄꯤ ꯃꯌꯥꯝꯅ ꯄꯨꯗ꯭ꯔꯨꯞ ꯄꯨꯗ꯭ꯔꯨꯞ ꯀꯦꯜꯂꯁꯤꯐꯥꯎ ꯆꯪꯗꯈꯩ ꯑꯗꯨꯝ ꯂꯩꯔꯤꯁꯦ ꯑꯩ ꯑꯣꯏꯔꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗ ꯅꯤꯡꯊꯦꯝꯗꯨ ꯀꯥ ꯃꯅꯨꯡꯗꯨꯗ ꯐꯝꯂꯒ ꯃꯃꯥꯡꯗ ꯆꯦ ꯃꯌꯥꯝ ꯑꯃ ꯊꯝꯂꯒ ꯎꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯂꯥꯏꯅ ꯆꯪꯉꯛꯄꯗ ꯅꯤꯡꯊꯦꯝꯅ ꯎꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯦꯗ ꯌꯥꯎꯔꯤꯕ ꯃꯃꯤꯡꯁꯤꯡꯗꯨ ꯌꯦꯡꯕ ꯍꯧꯏ ꯁꯂꯥꯏ꯫ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯂꯦꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯨꯜꯂꯛꯄ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯔꯨꯞꯅꯤ꯫ ꯅꯤꯡꯊꯦꯝꯅ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯔꯥꯖꯀꯨꯃꯥꯔꯅꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯕꯒꯤ ꯄꯣꯡꯊꯣꯛꯄ ꯆꯥꯎꯊꯣꯛꯄꯗꯤ ꯂꯩꯖꯗꯦ꯫ ꯂꯦꯝꯕꯒ ꯁꯂꯥꯏꯒꯅ ꯀꯣꯅꯨꯡꯒꯤ ꯑꯆꯧꯕ ꯐꯝꯅꯥꯏꯕꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯉꯥꯎꯅꯔꯤꯕ ꯃꯁꯛꯇ ꯃꯇꯧꯗ ꯋꯥꯠꯇꯕ ꯄꯥꯈꯪ ꯑꯍꯨꯝꯅꯤ꯫ ꯁꯂꯥꯏꯗꯤ ꯋꯥ ꯀꯌꯥ ꯉꯥꯡꯗꯦ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯒ ꯅꯤꯡꯊꯦꯝꯒꯗꯤ ꯀꯔꯟ ꯇꯧꯕꯗ ꯆꯒꯠꯅꯕ ꯆꯞ ꯃꯥꯟꯅꯩ꯫ ꯂꯦꯝꯕꯁꯨ ꯆꯥ ꯌꯥꯎꯕ ꯄꯥꯇ꯭ꯔꯗꯨ ꯄꯥꯏꯔꯒ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯦꯝꯅ ꯎꯏꯔꯒ ꯂꯩꯕꯗꯨꯗ ꯄꯩꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯁꯂꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯐꯝꯊꯔꯛꯏ꯫ ꯑꯁꯤꯗ ꯁꯟ ꯑꯃ ꯎꯏꯔꯤꯁꯦ ꯆꯥ ꯆꯥꯕꯁꯤꯅ ꯃꯃꯩꯗ ꯍꯩꯖꯤꯟꯁꯤꯔꯣ? ꯆꯥꯗꯣ ꯍꯩꯔꯣ꯫ ꯑꯗꯨꯒ ꯁꯤꯒꯤ ꯆꯦꯗ ꯌꯥꯎꯕ ꯃꯃꯤꯡꯗꯅꯦ ꯑꯩꯅ ꯈꯣꯠꯂꯤꯕꯁꯤꯡꯗꯣ ꯑꯍꯥꯡꯕ ꯆꯦꯕꯥꯡꯁꯤꯗ ꯏꯁꯜꯂꯨ꯫ ꯍꯌꯦꯡ ꯁꯦꯕꯥꯔꯤꯒꯤ ꯃꯀꯣꯛꯇ ꯄꯤꯈꯤꯅꯕ꯫ ꯍꯣꯏ ꯍꯣꯏ ꯇꯧꯖꯒꯦ ꯌꯥꯅꯤ꯫ ꯅꯪ ꯁꯤꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯄꯨꯛꯅꯤꯡ ꯆꯪꯅ ꯅꯣꯡꯃꯇ ꯇꯥꯕꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯐꯪꯗꯈꯩ ꯂꯩꯔꯤꯗꯣ꯫ ꯂꯦꯝꯕꯒꯤ ꯋꯥꯍꯩꯗꯨꯗ ꯁꯂꯥꯏ ꯃꯃꯤꯠꯇꯨꯅ ꯂꯦꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯂꯦꯝꯕꯁꯨ ꯃꯁꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯁꯣꯏꯔꯦ ꯈꯪꯕꯅ ꯅꯣꯛꯁꯟꯅꯔꯒ ꯆꯥꯗꯨ ꯍꯩꯗꯨꯅ ꯊꯝꯃꯤ꯫ ꯁꯂꯥꯏꯅ ꯃꯑꯣꯡ ꯃꯥꯟꯗꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯐꯪꯗꯦꯅ ꯂꯛꯅꯔꯤꯕ ꯅꯣꯏꯕꯨ ꯐꯪꯖꯔꯕꯣ? ꯅꯣꯡꯃꯇ ꯅꯨꯄꯤ ꯎꯅꯕꯁꯨ ꯊꯦꯡꯅꯗꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯐꯪꯗꯦ ꯀꯩꯅ ꯍꯥꯏꯕꯁꯨ ꯁꯥꯏ꯫ ꯆꯠꯂꯍꯦ! ꯀꯣꯏꯒꯤꯗꯤ ꯅꯍꯥꯟꯅ ꯀꯣꯏ ꯌꯥꯏ꯫ ꯅꯪꯅ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯒ ꯂꯩꯕꯗ ꯎꯕꯗ ꯀꯤꯖꯕꯩ ꯀꯣꯏꯗꯕꯩ ꯋꯥꯅꯤ꯫ ꯃꯁꯛꯁꯤꯒ ꯑꯩꯉꯣꯟꯗꯕꯨ ꯅꯣꯛꯅꯔꯛꯏ꯫ ꯋꯥꯗꯤ ꯀꯌꯥ ꯉꯥꯡꯗꯦꯕꯣ ꯉꯥꯡꯊꯣꯔꯛꯄꯗꯗꯤ ꯃꯑꯣꯡ ꯃꯥꯟꯗꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯉꯥꯡꯉꯤꯁꯦ꯫ ꯅꯤꯡꯊꯦꯝ, ꯀꯔꯤ ꯋꯥꯅꯣ?
ꯅꯣꯏ ꯑꯅꯤꯅ ꯃꯃꯤꯡ ꯏꯕ ꯂꯣꯏꯔꯕ? ꯑꯩꯁꯤ ꯇꯧꯗꯤ ꯇꯧꯔꯝꯕꯅꯤ, ꯃꯤꯠꯁꯤ ꯁꯨꯝ ꯇꯨꯝꯅꯤꯡꯉꯕ. ꯑꯩꯅ ꯇꯨꯝꯒꯅꯨ ꯍꯥꯏꯕꯅꯤ, ꯃꯥꯅꯗꯤ ꯇꯨꯝꯒꯦꯅ ꯍꯥꯏꯔꯛꯄ. ꯂꯦꯝꯕꯅ ꯑꯗꯨꯗꯒꯤ ꯅꯪꯅ ꯅꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯇꯨꯝꯕꯅꯤ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤ ꯅꯔꯜ ꯅꯠꯇꯦ, ꯅꯃꯤꯠꯇꯨꯒꯤ ꯃꯔꯜꯅꯤ. ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯉꯥꯏꯍꯥꯛ ꯇꯥꯔꯝꯂꯒ ꯁꯂꯥꯏꯗꯤ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ. ꯑꯍꯤꯡꯗꯨꯃ ꯅꯤꯡꯊꯦꯝꯒ ꯂꯦꯝꯕꯒꯗꯤ ꯋꯥꯊꯤ ꯉꯥꯡꯅꯗꯨꯅ ꯂꯩ. ꯁꯂꯥꯏꯅ ꯃꯃꯤꯡꯁꯤꯡꯗꯨ ꯂꯣꯏꯅ ꯏꯁꯤꯟꯕ ꯂꯣꯏꯔꯒ ꯋꯥꯔꯗꯨꯅ ꯇꯨꯝꯃꯒ ꯂꯩ ꯂꯦꯝꯕꯗꯣ. ꯁꯂꯥꯏꯅ ꯇꯨꯝꯂꯤꯕꯗꯨ ꯎꯕꯗ ꯂꯥꯡꯒꯅꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯏ. ꯅꯤꯡꯊꯦꯝꯅ ꯀꯩꯗꯧꯔꯒꯦ, ꯕꯨꯊꯣꯛꯂꯕ? ꯂꯦꯝꯕꯅ ꯀꯔꯥꯏꯗꯤ ꯕꯨꯠ, ꯑꯃꯁꯤ ꯋꯥꯔ ꯃꯥꯜꯂꯦ, ꯇꯨꯝꯈ꯭ꯔꯦ. ꯏꯕꯥꯅꯤꯅ ꯇꯧꯒꯗꯕ ꯏꯊꯧꯁꯨ ꯃꯥꯅ ꯂꯣꯏ ꯇꯧꯈ꯭ꯔꯦ. ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯁꯅꯨ, ꯏꯕꯥꯅꯤꯁꯨ ꯁꯣꯏꯗ ꯉꯥꯏꯍꯥꯛ ꯎꯏꯁꯤ. ꯍꯣꯏ, ꯑꯗꯨꯗ ꯉꯥꯊꯔꯣ, ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯥꯊꯔꯛꯀꯦ. ꯑꯗꯨ ꯂꯦꯝꯕ, ꯁꯂꯥꯏꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯤꯗꯣ ꯏꯕꯥꯅꯤꯅ ꯊꯤꯕꯤꯁꯤꯔꯣ? ꯃꯥꯅ ꯀꯥꯎꯕ ꯉꯝꯗꯅ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ. ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯑꯣꯏꯔꯝꯃꯤ ꯏꯕꯥꯅꯤꯅ ꯁꯤꯒꯤ ꯋꯥꯁꯦ ꯍꯥꯏꯅꯔꯛꯏꯁꯦ. ꯆꯠꯄꯔ ꯁꯨꯡꯆꯠꯇꯤ ꯆꯠꯇꯦ. ꯅꯪꯁꯨ ꯅꯣꯡꯉꯥꯜꯂꯒ ꯆꯠꯂꯔꯣꯏꯁꯤ, ꯇꯜꯂꯦꯅ ꯍꯥꯏꯔꯛꯀꯅꯤ. ꯑꯩꯁꯨ ꯍꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯜꯂꯦ. ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯋꯥꯅꯤ, ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯐꯥꯔꯁꯤꯗꯤ ꯊꯤꯕ ꯆꯠꯄ ꯉꯝꯕꯅꯤ ꯀꯩꯅꯣ. ꯃꯥꯅ ꯑꯩꯒꯤ ꯇꯥꯎꯁꯦ ꯑꯁꯨꯛ ꯀꯨꯏꯅ ꯋꯥꯍꯟꯕ ꯌꯥꯕ꯭ꯔꯣ? ꯅꯨꯡꯁꯤꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯩꯗꯧꯕꯩ ꯅꯨꯡꯁꯤꯕ ꯁꯥꯔꯝꯃꯤꯒꯦ? ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯍꯦꯛ ꯈꯪꯕꯒ ꯃꯉꯛꯇꯣ ꯊꯥꯡꯁꯥꯡꯅ ꯂꯦꯟꯊꯠꯀꯦ. ꯑꯦ, ꯅꯪꯁꯨ ꯑꯗꯨ ꯐꯥꯎꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯇꯧꯕ ꯌꯥꯏꯅ ꯄꯪꯇꯧꯗꯤ ꯇꯧꯅꯨ. ꯅꯪꯅ ꯃꯉꯛꯇꯨ ꯂꯦꯜꯂꯗꯤ ꯁꯤꯔꯣꯏꯗ꯭ꯔꯣ? ꯁꯂꯥꯏꯅ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯅꯕ ꯁꯤꯜꯂꯅ. ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯑꯗꯨꯝ ꯇꯨꯝ. ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯣꯡꯉꯥꯜꯂꯅꯤ, ꯇꯨꯝ. ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯨꯃꯤꯟꯅ ꯂꯩꯅꯔꯒ ꯇꯨꯝꯊꯈ꯭ꯔꯦ. ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩꯔꯝꯕ ꯁꯂꯥꯏꯗꯨ ꯄꯥꯡꯊꯣꯔꯛꯂꯒ ꯃꯃꯥꯡꯗ ꯊꯥꯜꯂꯤꯕ ꯃꯩꯉꯥꯟꯗꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯒ ꯂꯩ. ꯋꯥꯈꯜꯗꯁꯨ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯀꯥꯎꯉꯝꯗ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ. ꯄꯥꯈꯪ ꯄꯨꯡꯀꯛ ꯐꯥꯔꯛꯄ ꯁꯂꯥꯏꯗꯨ ꯅꯣꯛꯂꯒ ꯃꯈꯨꯠꯇ ꯂꯩ ꯁꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯏ. ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯁꯂꯥꯏꯅ ꯂꯩꯗꯨ ꯇꯨꯡꯗ ꯂꯣꯠꯁꯤꯟꯗꯨꯅ ꯀꯧꯔꯛꯏ. ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ. ꯀꯩꯒꯨꯝꯕ ꯃꯊꯪ ꯑꯩꯅ ꯅꯪꯕꯨ ꯊꯦꯡꯅꯕꯗꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ. ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯏꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯁꯛꯇꯣ ꯎꯍꯜꯂꯛꯀꯅꯨ. ꯑꯁꯤ ꯍꯥꯏꯔꯒ ꯑꯣꯟꯊꯣꯛꯇꯨꯅ ꯆꯠꯈꯤ. ꯁꯂꯥꯏꯅ ꯅꯨꯄꯤꯗꯨ ꯀꯧꯔꯒ ꯇꯨꯡꯗ ꯂꯣꯠꯂꯤꯕ ꯂꯩ ꯆꯕꯨꯟꯗꯨ ꯄꯤ. ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡꯗꯨ ꯌꯥꯝ ꯊꯨꯅ ꯁꯠꯂꯛꯇꯨꯅ ꯂꯩ ꯆꯕꯨꯟ ꯑꯗꯨ ꯃꯌꯥꯏꯗ ꯌꯥꯟꯈꯤ. ꯋꯥꯍꯩ ꯑꯃ ꯐꯥꯎ ꯍꯥꯏꯔꯝꯗꯅ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯦ. ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯤ ꯃꯍꯥꯛꯇꯣ. ꯅꯤꯡꯊꯦꯝꯅ ꯁꯂꯥꯏꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯏ. ꯋꯥꯈꯜ ꯈꯜꯂꯒ ꯃꯥꯗꯤ ꯇꯨꯝꯊꯗꯨꯅ ꯂꯩꯔꯝꯂꯕ ꯃꯥꯜꯂꯤ. ꯑꯋꯥꯕ ꯃꯪꯂꯥꯟ ꯑꯗꯨꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯍꯧꯒꯠꯂꯛꯏ. ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯆꯦꯕꯥꯡꯗꯨ ꯄꯥꯏꯔꯒ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯀꯣꯅꯨꯡꯒꯤ ꯗꯔꯕꯥꯔꯗ ꯆꯪꯂꯛꯇꯨꯅ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯁꯦꯕꯥꯔꯤ ꯃꯀꯣꯛꯇꯨꯗ ꯅꯤꯡꯊꯦꯝꯅ ꯆꯦꯕꯥꯡꯗꯨ ꯄꯤꯔꯛꯏ. ꯀꯣꯅꯨꯡꯒꯤ ꯆꯥꯎꯔꯕ ꯂꯝꯄꯥꯛꯇꯨꯗꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯨꯄꯥ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ. ꯁꯦꯕꯥꯔꯤ ꯃꯌꯥꯝ ꯂꯧꯒꯗꯕꯒꯤ ꯃꯃꯤꯡ ꯃꯊꯥ ꯂꯥꯎꯊꯣꯔꯛꯄ ꯉꯥꯏꯅꯔꯤ. ꯁꯦꯕꯥꯔꯤ ꯃꯀꯣꯛ ꯅꯨꯄꯤꯗꯨ ꯗꯔꯕꯥꯔꯗꯒꯤ ꯊꯣꯔꯛꯂꯒ ꯆꯦꯕꯥꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ. ꯅꯤꯡꯊꯦꯝ, ꯁꯂꯥꯏ ꯑꯃꯗꯤ ꯂꯦꯝꯕꯁꯨ ꯅꯥꯀꯟꯗ ꯂꯦꯞꯂꯤ. ꯂꯦꯞꯂꯤꯕ ꯃꯌꯥꯝ, ꯑꯩꯅ ꯃꯤꯡ ꯂꯥꯎꯊꯣꯔꯛꯄꯗ ꯌꯥꯎꯕ ꯃꯤꯈꯩꯗꯤ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯍꯧ. ꯑꯗꯨꯒ ꯃꯤꯡ ꯌꯥꯎꯔꯛꯇꯕꯈꯩꯗꯨꯗꯤ ꯊꯣꯛꯈꯤꯕ ꯌꯥꯒꯅꯤ. ꯂꯥꯎꯊꯣꯔꯛꯂꯒꯦ, ꯐꯖꯅ ꯇꯥꯕꯤꯌꯨ. ꯑꯍꯥꯟꯕꯗ ꯃꯦꯝꯃ, ꯑꯅꯤꯁꯨꯕꯗ ꯂꯦꯝꯕꯅ ꯋꯥꯔꯤ ꯁꯥꯔꯤ. ꯑꯁꯤ ꯂꯥꯎꯔꯤꯁꯦ ꯁꯂꯥꯏ, ꯅꯪꯅ ꯂꯥꯎꯔꯗꯤ ꯂꯩꯁꯥꯕꯤ ꯈꯔꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯗꯧꯅꯤ. ꯅꯤꯡꯊꯦꯝꯅ ꯀꯃꯥꯏꯅꯅꯣ ꯍꯥꯏꯁꯦ? ꯍꯥꯏꯗꯤ ꯃꯤꯡ ꯂꯥꯎꯊꯣꯔꯛꯄꯗ ꯌꯥꯎꯗꯕꯁꯤꯡꯗꯣ ꯁꯂꯥꯏꯅ ꯋꯥ ꯉꯥꯡꯕ ꯇꯥꯔꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯦꯗꯅ. ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯒꯤ ꯃꯉꯣꯟꯗꯅ ꯍꯦꯟꯅ ꯅꯨꯄꯤ ꯃꯌꯥꯝꯅ ꯄꯥꯝꯕ ꯌꯥꯗ꯭ꯔꯣ? ꯑꯗꯨꯅ ꯁꯂꯥꯏꯅ ꯑꯣꯏꯅ ꯂꯥꯎꯊꯣꯛꯍꯜꯂꯝꯃꯁꯨ ꯐꯗꯧꯅꯤ. ꯅꯣꯏꯅ ꯂꯥꯎꯊꯣꯛ ꯍꯥꯏꯔꯁꯨ ꯑꯩꯅ ꯂꯥꯎꯔꯣꯏꯌꯦ, ꯈꯅꯥꯎ ꯈꯔ ꯅꯨꯡꯉꯥꯏꯇꯦ. ꯂꯦꯝꯕ ꯁꯂꯥꯏꯗ ꯌꯦꯡꯂꯛꯏ. ꯋꯥ ꯃꯈꯥ ꯇꯥꯐꯝꯁꯨ ꯈꯪꯗ ꯃꯊꯟꯇ ꯈꯨꯗꯣꯝꯕꯤꯒ ꯊꯤꯜꯂꯒ ꯃꯉꯛꯇꯨ ꯅꯣꯝꯃꯒ ꯂꯩ. ꯁꯦꯕꯥꯔꯤꯗꯨꯅ ꯁꯨꯝ ꯂꯥꯎꯊꯣꯔꯛꯄꯗ ꯑꯔꯣꯏꯕꯒꯤ ꯃꯤꯡꯗꯨ ꯂꯥꯎꯊꯣꯔꯛꯏ. 100ꯁꯨꯕꯗ ꯊꯥꯖ. ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯁꯦ ꯀꯣꯅꯨꯡꯗ ꯂꯩꯍꯧꯕ ꯌꯥꯒꯅꯤ. ꯑꯗꯨꯒ ꯃꯤꯡ ꯌꯥꯎꯔꯛꯇꯕꯈꯩꯁꯨ ꯃꯇꯨꯡꯗ ꯃꯤ ꯂꯧꯕꯗ ꯑꯃꯨꯛ ꯂꯥꯏꯕꯛ ꯌꯦꯡꯕꯤꯔꯛꯑꯣ. ꯃꯤꯡ ꯂꯥꯎꯊꯣꯔꯛꯄꯁꯤꯡꯗꯨ ꯀꯣꯅꯨꯡꯒꯤ ꯂꯝꯄꯥꯛꯇꯨꯗ ꯄꯔꯦꯡ ꯂꯦꯞꯇꯨꯅ ꯂꯩꯔꯤ. ꯁꯂꯥꯏꯗꯤ ꯊꯥꯖ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯈꯤꯕꯗꯨꯗ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯨꯅ ꯌꯦꯡꯉꯤ. ꯁꯦꯕꯥꯔꯤ ꯃꯀꯣꯛꯅ, ꯔꯥꯖꯀꯨꯃꯥꯔ, ꯂꯩꯔꯤꯕ ꯁꯦꯕꯥꯔꯤꯈꯩꯁꯤꯗ ꯀꯔꯤ ꯋꯥ ꯊꯝꯕꯤꯅꯤꯡꯕꯅꯣ ꯊꯝꯕꯤꯔꯣ. ꯅꯤꯡꯊꯦꯝꯅ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯑꯩꯗꯤ. ꯃꯣꯏꯒꯤ ꯃꯊꯧꯁꯤꯡꯗꯣ ꯁꯦꯕꯥꯔꯤ ꯃꯀꯣꯛꯅ ꯁꯤꯟꯗꯣꯛꯄꯤꯔꯣ. ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ. ꯑꯅꯤ ꯂꯥꯎꯍꯦ, ꯈꯨꯠꯂꯥꯏ ꯇꯝꯕꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯏ. ꯂꯦꯝꯕꯅ ꯀꯩꯅꯣ, ꯍꯧꯒꯠꯂꯛꯄꯗꯒꯤ ꯀꯩꯁꯨꯝ ꯆꯥꯗ꯭ꯔꯤ. ꯀꯩꯅꯣ ꯆꯥꯕ ꯌꯥꯕ ꯈꯔ ꯆꯥꯁꯤꯟꯈꯤꯁꯤ. ꯁꯂꯥꯏꯅ
ꯂꯝꯄꯥꯛꯇꯒꯤ ꯅꯥꯄꯤꯁꯤꯡꯁꯦ ꯈꯔ ꯐꯣꯏꯔꯒ ꯆꯥꯁꯤꯜꯂꯣ꯫ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯔꯝꯂꯒ ꯁꯂꯥꯏꯗꯨ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯒ ꯂꯦꯝꯕꯒꯗꯣ ꯇꯨꯡꯗ ꯂꯩꯍꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯂꯦꯝꯕꯅ ꯃꯥꯏ ꯑꯁꯤꯒꯤ ꯋꯥꯉꯥꯡꯁꯤꯗꯅꯤ ꯑꯩꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯤꯁꯦ꯫ ꯅꯠꯇꯦ, ꯃꯥꯅ ꯇꯨꯃꯤꯟ ꯂꯩꯔꯒ ꯑꯃꯨꯛ ꯉꯥꯡꯊꯣꯔꯛꯄꯗ ꯑꯅꯩꯕ ꯋꯥꯏꯗ ꯉꯥꯡꯉꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯃꯥꯅ ꯎꯁꯤꯠꯇ꯭ꯔꯤ ꯖꯥꯠꯂꯣ? ꯅꯤꯡꯊꯦꯝꯅ ꯑꯁꯤ ꯌꯥꯔꯦ ꯅꯪꯁꯨ ꯍꯥꯟꯅꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯈꯪ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯈꯔ ꯍꯦꯟꯖꯤꯟꯖꯕꯅꯤ꯫ ꯈꯨꯠꯂꯥꯏ ꯇꯝꯐꯝ ꯆꯪꯉꯝꯃꯨ, ꯑꯩ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒ ꯀꯩꯅꯣ ꯆꯥꯕ ꯌꯥꯕ ꯈꯔ ꯄꯨꯔꯛꯀꯦ꯫ ꯁꯣꯝꯗ ꯁꯦꯕꯥꯔꯤ ꯃꯀꯣꯛꯇꯨꯅ ꯑꯅꯧꯕ ꯂꯥꯛꯄꯁꯤꯡꯗꯨꯒꯤ ꯃꯊꯧꯁꯤꯡ ꯄꯤꯔꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯊꯥꯖ ꯃꯊꯟꯇ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯊꯥꯖꯅ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯁꯦꯕꯥꯔꯤ ꯃꯀꯣꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯇꯥꯔꯤ꯫ ꯊꯥꯖ, ꯅꯪꯅ ꯆꯥꯛꯈꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯧꯊꯣꯛ ꯂꯧꯁꯤꯟꯒꯤꯗ ꯂꯩꯔꯣ꯫ ꯏꯁꯤꯡ ꯋꯥꯠꯂꯤ ꯁꯣꯛꯄ ꯆꯠꯀꯗꯧꯕ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯋꯥꯠꯄ ꯑꯃ ꯂꯩꯔꯛꯄꯗ ꯅꯪꯅ ꯂꯣꯏꯅ ꯆꯦꯟꯒꯗꯧꯕꯅꯤꯀꯣ꯫ ꯆꯥꯛꯈꯨꯝꯒꯤꯗꯤ ꯀꯌꯥ ꯋꯥꯠꯀꯟꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯃꯃꯝ ꯋꯥꯠꯂꯤꯀꯥꯟꯗ ꯌꯦꯡꯁꯤꯟꯍꯧ, ꯅꯠꯇ꯭ꯔꯗꯤ ꯄꯨꯂꯞ ꯋꯥꯠꯂꯛꯄꯗ ꯋꯥꯒꯅꯤ꯫ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯍꯣꯏ ꯇꯥꯖꯔꯅꯤ ꯑꯉꯝꯕꯤ꯫ ꯐꯔꯦ, ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯌꯦꯡꯉꯨꯔꯣ꯫ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯌꯥꯝꯁꯤꯗ ꯍꯪꯉꯣ ꯑꯋꯥꯠꯄꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯆꯥꯛꯈꯨꯝꯒꯤ ꯏꯁꯤꯡ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯎꯅ ꯁꯥꯕ ꯏꯁꯤꯡ ꯁꯣꯛꯅꯕ ꯄꯣꯠꯁꯛꯇꯨ ꯄꯥꯏꯔꯒ ꯆꯥꯛꯈꯨꯝꯗꯒꯤ ꯇꯍꯥ ꯊꯣꯛꯂꯛꯄꯗ ꯅꯤꯡꯊꯦꯝꯒ ꯊꯦꯡꯖꯤꯟꯅꯩ꯫ ꯔꯥꯖꯀꯨꯃꯥꯔ, ꯑꯩ ꯎꯖꯍꯧꯗ꯭ꯔꯦ꯫ ꯌꯥꯔꯦ, ꯑꯅꯧꯕ ꯑꯣꯏꯗꯣꯏꯔꯣ? ꯍꯣꯏ ꯃꯥꯅꯦ꯫ ꯃꯤꯡꯗꯤ? ꯊꯥꯖ꯫ ꯏꯁꯤꯡꯗꯨꯁꯨ ꯎꯔꯣ, ꯑꯗꯨꯒ ꯂꯦꯝꯕꯅꯤ ꯁꯂꯥꯏꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯆꯥꯅꯕ ꯁꯦꯝꯃꯨ꯫ ꯆꯥꯛꯈꯨꯝ ꯄꯥꯟꯅꯕ ꯃꯤꯈꯩꯗ ꯍꯥꯏꯔꯝꯒꯦ, ꯃꯣꯏꯅ ꯇꯥꯛꯂꯛꯂꯒ ꯁꯦꯝꯃꯨ꯫ ꯂꯣꯏꯔꯒ ꯈꯨꯠꯂꯥꯏ ꯇꯝꯐꯝ ꯂꯣꯝꯗ ꯄꯨꯔꯛꯑꯣ꯫ ꯆꯠꯂꯣ, ꯏꯁꯤꯡꯁꯨ ꯎꯔꯣ꯫ ꯍꯣꯏ ꯐꯒꯅꯤ ꯔꯥꯖꯀꯨꯃꯥꯔ꯫ ꯊꯥꯖꯅ ꯆꯠꯈꯤꯕꯗꯨ ꯅꯤꯡꯊꯦꯝ ꯅꯣꯛꯂꯒ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯊꯥꯖ ꯏꯁꯤꯡ ꯑꯁꯣꯛꯄꯗꯨ ꯊꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯅ ꯄꯨꯂꯞ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯋꯥꯔꯤ ꯁꯥꯔꯛꯏ꯫ ꯅꯨꯄꯤ ꯑꯃꯅ ꯊꯥꯖ, ꯔꯥꯖꯀꯨꯃꯥꯔꯅ ꯃꯣꯏꯒꯤ ꯆꯥꯅꯕ ꯁꯦꯝꯍꯜꯂꯛꯑꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯠꯇꯦ, ꯅꯪꯒ ꯔꯥꯖꯀꯨꯃꯥꯔꯒ ꯍꯥꯟꯅ ꯁꯛ ꯈꯪꯅꯕ꯭ꯔꯣ? ꯈꯪꯅꯗꯦ, ꯑꯗꯣ ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯉꯣꯟꯗ ꯆꯥꯅꯕ ꯁꯦꯝꯃꯛꯑꯣ ꯍꯥꯏꯔꯝꯃꯒ ꯅꯣꯏꯅ ꯌꯥꯝ ꯉꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯁꯤ ꯃꯥꯅ ꯍꯥꯠꯈꯤꯗꯣꯏꯔꯣ? ꯍꯥꯠꯂꯣꯏꯌꯦ, ꯀꯩꯁꯨꯝ ꯇꯧꯔꯣꯏ꯫ ꯔꯥꯖꯀꯨꯃꯥꯔꯗꯤ ꯌꯥꯝ ꯐꯕꯅꯤ, ꯑꯗꯨꯒ ꯐꯝꯅꯥꯏꯕꯒꯤ ꯃꯆꯥꯅꯨꯄꯥ ꯂꯦꯝꯕꯒ ꯁꯂꯥꯏꯒꯁꯨ ꯌꯥꯝ ꯐꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯅꯕꯅꯤ ꯅꯪꯉꯣꯟꯗ ꯁꯦꯝꯍꯜꯂꯛꯑꯣꯅ ꯍꯥꯏꯔꯝꯃꯤꯁꯦ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯅꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯐꯥꯎ ꯍꯥꯏꯗ꯭ꯔꯤ, ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯉꯛꯏꯁꯦ, ꯈꯪꯉꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯖꯒꯤ ꯄꯥꯝꯕꯣꯝꯗꯨꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯛꯂꯒ ꯅꯣꯛꯏ꯫ ꯆꯥꯛꯊꯣꯡꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯈꯨꯠ ꯑꯅꯤꯒꯗꯨ ꯄꯥꯏꯁꯤꯟꯅꯔꯒ ꯋꯥꯈꯜ ꯁꯥꯒꯠꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯉꯝꯕ ꯁꯂꯥꯏꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯉꯥꯎꯖꯩ꯫ ꯃꯥꯒꯤ ꯑꯔꯦꯝꯕ ꯃꯁꯛꯇꯨꯅ ꯃꯣꯡ ꯍꯥꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯗꯣ ꯑꯩꯗꯤ ꯌꯥꯝ ꯉꯥꯎꯏ꯫ ꯌꯥꯔꯦꯍꯦ, ꯁ꯭ꯋꯥꯏꯁꯤꯗ ꯋꯥꯈꯜꯒ ꯁꯥꯒꯠꯄꯤꯔꯛꯑꯅꯨ꯫ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯑꯩꯈꯣꯏꯗꯤ ꯃꯤꯅꯥꯏꯅꯤ ꯃꯤꯅꯥꯏ ꯑꯩꯈꯣꯏꯗꯕꯨ ꯑꯉꯝꯕ ꯃꯣꯏꯅ ꯃꯤꯆꯤꯅ ꯐꯥꯎ ꯌꯦꯡꯕꯤꯔꯛꯀꯗ꯭ꯔꯣ? ꯀꯥꯟꯅꯗꯦ, ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯊꯧ ꯇꯧꯅꯔꯨꯔꯣ꯫ ꯊꯥꯖ, ꯅꯪꯁꯨ ꯂꯥꯛꯑꯣ, ꯀꯩ ꯁꯦꯝꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯇꯥꯛꯀꯦ꯫ ꯍꯣꯏ꯫ ꯂꯩꯁꯥꯕꯤꯗꯨꯅ ꯍꯥꯏꯈꯤꯕ ꯁꯂꯥꯏꯒꯤ ꯃꯤꯡꯗꯨ ꯇꯥꯕꯗ ꯊꯥꯖꯒꯤ ꯃꯁꯥꯗꯨ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃꯗꯤ ꯐꯥꯎꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯈꯨꯠꯂꯥꯏ ꯇꯝꯐꯝꯂꯣꯝꯗ ꯊꯥꯖꯗꯨ ꯆꯥꯅꯕ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯄꯥꯛꯄꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯃꯤꯑꯣꯏ ꯑꯇꯩꯗꯤ ꯆꯥꯅꯕ ꯌꯦꯟꯐꯝ ꯑꯗꯣꯝꯗ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ꯫ ꯂꯦꯝꯕ, ꯁꯂꯥꯏ, ꯅꯤꯡꯊꯦꯝ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯆꯥꯅꯕ ꯄꯨꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖꯅ ꯇꯞꯅ ꯆꯪꯂꯛꯄꯗꯨ ꯅꯤꯡꯊꯦꯝꯅ ꯎꯔꯗꯨꯅ ꯅꯣꯛꯂꯒ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯛꯏ꯫ ꯂꯦꯝꯕꯒ ꯁꯂꯥꯏꯒꯁꯨ ꯌꯦꯡꯊꯣꯔꯛꯏ꯫ ꯊꯥꯖꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯁꯂꯥꯏꯗꯤ ꯍꯥꯟꯅ ꯎꯈ꯭ꯔꯕꯒꯨꯝ ꯃꯁꯥꯗ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯤꯡꯊꯦꯝꯅ ꯁꯣꯝꯗ ꯂꯥꯛꯎ, ꯉꯁꯥꯏꯗꯩ ꯉꯥꯏꯔꯤꯅꯤ, ꯃꯐꯝ ꯈꯪꯗ꯭ꯔꯕꯅ ꯈꯜꯂꯨꯔꯦ, ꯁꯤꯗ ꯊꯝꯃꯨ꯫ ꯂꯦꯝꯕꯅ ꯁꯦꯕꯥꯔꯤ ꯑꯅꯧꯕ ꯂꯧꯕꯗ ꯌꯥꯎꯔꯛꯄ꯭ꯔꯣ? ꯅꯍꯥꯟꯈꯩ ꯎꯗꯦ ꯃꯥꯗꯤ꯫ ꯅꯤꯡꯊꯦꯝꯅ ꯃꯥꯅꯤ, ꯃꯃꯤꯡꯅ ꯊꯥꯖ ꯀꯧꯕꯅꯤ꯫ ꯑꯗꯨ ꯊꯥꯖ, ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯄꯥꯅꯕꯗꯣ ꯍꯌꯦꯡꯗꯒꯤ ꯑꯩꯒꯤ ꯁꯦꯕꯥꯔꯤ ꯑꯣꯏꯅ ꯂꯩꯔꯣ꯫ ꯂꯦꯝꯕꯅ ꯀꯩꯅꯣ ꯍꯥꯏꯁꯦ? ꯅꯪ ꯅꯠꯇ꯭ꯔꯣ ꯁꯦꯕꯥꯔꯤ ꯊꯝꯃꯣꯏ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯩꯅ ꯍꯥꯏꯈꯤꯕꯗꯨꯕꯣ? ꯂꯦꯝꯕ, ꯅꯪ ꯋꯥ ꯉꯥꯡꯉꯛꯀꯅꯨ꯫ ꯊꯥꯖꯅ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯌꯦꯡꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯁꯦꯕꯥꯔꯤ ꯑꯣꯏꯅ ꯂꯩꯖꯒꯦ꯫ ꯃꯔꯝ ꯑꯣꯏ, ꯍꯧꯖꯤꯛꯀꯤꯗꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯊꯥꯖꯗꯨ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯄꯗ ꯁꯂꯥꯏꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯦꯛ ꯃꯤꯠ ꯆꯥꯅꯩ꯫ ꯇꯧꯐꯝ ꯈꯪꯗ ꯉꯥꯏꯍꯥꯛ ꯃꯥꯁꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯃꯀꯣꯛꯇꯨ ꯅꯣꯜꯂꯒ ꯍꯥꯏꯐꯦꯠ ꯈꯨꯔꯨꯝꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯂꯦꯝꯕꯅ ꯍꯟꯗꯛꯇꯤ ꯀꯣꯅꯨꯡꯁꯤ ꯏꯔꯥꯡ ꯈꯔ ꯊꯣꯛꯇꯧꯔꯤꯀꯣ꯫ ꯑꯩꯈꯣꯏ ꯁꯛ ꯐꯖꯕ ꯔꯥꯖꯀꯨꯃꯥꯔꯁꯦ ꯃꯁꯛ ꯐꯖꯕꯤ ꯁꯦꯕꯥꯔꯤ ꯑꯃ ꯐꯪꯈ꯭ꯔꯦꯕ꯫ ꯂꯩꯁꯥꯕꯤꯒ ꯑꯣꯏꯔꯦ, ꯏꯔꯥꯡ ꯁꯣꯏꯗꯅ ꯍꯧꯖꯤꯟꯈ꯭ꯔꯅꯤ꯫ ꯑꯩꯅ ꯈꯪꯖꯕ ꯈꯔ ꯂꯩ꯫ ꯅꯤꯡꯊꯦꯝꯅ
ꯇꯥꯅꯤꯡꯗꯦ ꯂꯦꯝꯕ ꯁꯨꯝꯕ ꯃꯇꯥꯡꯁꯤꯗꯗꯤ ꯌꯥꯝ ꯌꯦꯡꯁꯤꯜꯂꯛꯀꯅꯨ ꯈꯔ ꯎꯁꯤꯟꯅꯗ ꯄꯪꯂꯩ ꯃꯔꯩ ꯃꯤ ꯑꯩꯁꯨ ꯅꯨꯡꯁꯤꯕꯤꯕ ꯐꯪꯗꯧꯔꯕꯅꯤ ꯈꯪꯉꯕꯣ ꯊꯨꯒꯥꯏꯒꯤ ꯈꯜꯂꯛꯀꯅꯨ ꯂꯦꯝꯕꯅ ꯅꯣꯛꯇꯨꯝ ꯅꯣꯛꯁꯟꯒꯦ ꯃꯁꯛꯁꯤꯒ ꯄꯥꯝꯗꯅꯁꯨ ꯂꯩꯔꯝꯃꯤ ꯁꯂꯥꯏ ꯀꯥꯟꯅꯗꯦ 이반수 세바리 ꯑꯃꯃꯝ ꯈꯟꯅꯕ ꯇꯧꯁꯦ ꯃꯁꯛꯀꯥꯁꯦ ꯂꯝ ꯌꯧꯈꯩ ꯐꯖꯕꯤ ꯈꯜꯂꯒ ꯍꯦꯛꯇ ꯊꯝꯃꯗꯧꯅꯤ ꯃꯤꯅ ꯍꯦꯟꯕꯒ ꯌꯥꯄꯣꯠꯇꯦ ꯁꯂꯥꯏꯅ ꯁꯦꯕꯥꯔꯤ ꯊꯝꯃꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯗꯨ ꯐꯪꯒꯗ꯭ꯔꯣ ꯐꯪꯗꯣꯏꯅꯦ ꯅꯪꯅ ꯉꯝꯖꯔꯗꯤ ꯅꯤꯡꯊꯦꯝꯒꯤ ꯁꯦꯕꯥꯔꯤꯁꯨ ꯃꯨꯜꯂ ꯊꯝꯕ ꯌꯥꯏ ꯅꯤꯡꯊꯦꯝꯅ ꯃꯁꯤ ꯍꯨꯏ ꯃꯃ ꯌꯥꯎꯗ ꯃꯥꯟꯕꯁꯦ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯉꯥꯡꯕꯕꯨ ꯁꯤꯅꯤ ꯍꯦꯟꯅ ꯁꯂꯥꯏꯗꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯒ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯆꯈꯤ ꯃꯥꯒꯤ ꯃꯤꯅꯣꯛꯇꯨ ꯅꯤꯡꯊꯦꯝꯅꯁꯨ ꯎꯈꯤ ꯋꯥꯈꯜꯗ ꯃꯊꯟꯇ ꯑꯁꯨꯝꯅ ꯈꯟꯖꯩ ꯁꯂꯥꯏꯒꯤ ꯑꯁꯨꯝꯅ ꯅꯣꯛꯄ ꯃꯤꯅꯣꯛꯁꯦ ꯑꯃꯨꯛꯐꯥꯎ ꯎꯈꯤꯗ꯭ꯔꯤ ꯃꯥꯒꯤꯁꯤ ꯂꯦꯝꯕꯅ ꯑꯩꯒꯤ ꯁꯦꯕꯥꯔꯤ ꯃꯨꯜꯂꯒ ꯊꯝꯕ ꯌꯥꯏ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯏ ꯖꯥꯠꯂꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯗ ꯐꯔꯛ ꯇꯥꯁꯤꯜꯂꯗꯤ ꯕꯦꯔꯥ ꯀꯥꯅꯤꯍꯦ ꯐꯨꯅꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯍꯣꯏꯗ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯃꯥꯅꯗꯤ ꯉꯝꯍꯜꯂꯔꯣꯏ ꯂꯦꯝꯕꯅ ꯅꯤꯡꯊꯦꯝ ꯑꯥꯏ ꯇꯥꯗꯦꯅꯤ ꯀꯩ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯃꯁꯤꯡꯒ ꯁꯦꯞꯀꯠꯂꯤꯁꯤꯕꯣ ꯍꯣꯏ ꯅꯤꯡꯊꯦꯝ ꯍꯥꯎ ꯀꯩꯗꯧꯔꯒꯦ ꯁꯂꯥꯏꯅ ꯆꯥꯗꯨ ꯊꯛꯑꯣ ꯑꯇꯩ ꯆꯥꯅꯕꯁꯤꯁꯨ ꯂꯦꯝꯕꯅ ꯆꯥꯊꯣꯛꯈꯤꯕꯗ ꯂꯣꯏꯗꯧꯔꯦ ꯑꯌꯨꯛꯇ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯗꯤ ꯋꯥꯈꯜ ꯃꯥꯡꯒꯅꯤ ꯅꯤꯡꯊꯦꯝ ꯋꯥ ꯉꯥꯡꯗ ꯆꯥꯅꯕꯗꯨ ꯂꯦꯝꯕꯗꯒꯤ ꯃꯨꯜꯂꯒ ꯆꯥꯔꯤ ꯁꯂꯥꯏꯗꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯦꯡꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯍꯧꯁꯥꯗꯒꯤ ꯂꯦꯝꯕ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯁꯂꯥꯏ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯁꯅꯥ ꯀꯩꯊꯦꯜ ꯀꯣꯏꯕ ꯇꯣꯏꯅ ꯆꯠꯂꯤ ꯉꯁꯤꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯁꯅꯥ ꯀꯩꯊꯦꯜꯗ ꯀꯣꯏꯔꯛꯏ ꯃꯈꯣꯏ ꯑꯍꯨꯝ ꯎꯕꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯗꯤ ꯈꯠꯂꯒ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡꯒ ꯆꯣꯡꯏ ꯂꯦꯝꯕꯅ ꯃꯤꯁꯤꯒ ꯈꯠꯆꯤꯜꯂꯒ ꯏꯔꯥꯡꯒ ꯍꯧꯖꯤꯜꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯌꯨ ꯊꯛꯐꯝ ꯆꯥꯐꯝꯗꯨꯗ ꯆꯪꯂꯛꯏ ꯃꯐꯝꯁꯤꯗ ꯂꯩꯕꯥꯛ ꯑꯇꯣꯞꯄꯗꯒꯤ ꯂꯥꯛꯄ ꯃꯤꯌꯥꯝꯁꯨ ꯑꯗꯨꯝ ꯄꯨꯟꯕꯅꯤ ꯂꯩꯕꯥꯛꯁꯤꯗ ꯀꯔꯕꯥꯔ ꯇꯧꯕ ꯂꯥꯛꯄ ꯃꯤꯑꯣꯏꯈꯩꯁꯨ ꯂꯦꯛ ꯆꯥꯗꯨꯅ ꯂꯩꯅꯩ ꯊꯣꯡꯖꯥꯎꯗꯣ ꯍꯥꯡꯗꯨꯅ ꯆꯪꯂꯛꯏ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯐꯝꯃꯤ ꯀꯥ ꯑꯆꯧꯕꯗꯨꯒꯤ ꯃꯌꯥꯏꯗꯅ ꯖꯒꯣꯏ ꯁꯥꯕꯤ ꯈꯔꯅ ꯖꯒꯣꯏ ꯏꯁꯩ ꯇꯧꯗꯨꯅ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯁꯥꯟꯅꯔꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤꯁꯨ ꯁꯦꯕꯥꯔꯤ ꯅꯨꯄꯤ ꯈꯔꯅ ꯆꯥꯅꯕ ꯁꯥ ꯑꯃꯗꯤ ꯌꯨ ꯆꯐꯨ 2-3 ꯄꯨꯊꯣꯔꯛꯇꯨꯅ ꯐꯥꯟ ꯃꯊꯛ ꯑꯗꯨꯗ ꯊꯝꯂꯝꯃꯤ ꯅꯤꯡꯊꯦꯝꯅ ꯉꯁꯤꯗꯤ ꯉꯧꯈꯥꯏꯔꯗꯧꯅꯤ ꯀꯨꯏꯔꯦ ꯌꯨ ꯊꯛꯇꯕ ꯂꯦꯝꯕꯅ ꯏꯁ ꯌꯥꯝ ꯀꯨꯏꯔꯕꯩ ꯃꯑꯣꯡꯅꯤ ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯅꯍꯥꯟꯗ ꯅꯠꯇ꯭ꯔꯣ ꯁꯦꯅꯥꯄꯇꯤꯒꯤ ꯀꯥꯗ ꯂꯣꯟꯅ ꯊꯝꯕ ꯌꯨꯗꯣ ꯍꯨꯔꯥꯜꯂ ꯊꯛꯈꯤꯕꯗꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯤꯅ ꯇꯥꯔꯒ ꯑꯩꯁꯦ ꯍꯨꯔꯥꯟ ꯃꯥꯟꯈꯤꯅꯤ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕꯅꯤ ꯍꯨꯔꯥꯟꯗꯅ ꯍꯦꯛꯇ ꯍꯥꯏꯖꯟꯕ ꯂꯦꯝꯕꯒꯤ ꯋꯥꯗ ꯂꯣꯏꯗ꯭ꯔꯤꯉꯩ ꯁꯂꯥꯏꯅ ꯃꯌꯥꯗꯨꯗ ꯁꯥꯗꯨꯝ ꯑꯆꯧꯕ ꯑꯃ ꯅꯝꯁꯤꯜꯂꯛꯏ ꯁꯥꯗꯨ ꯆꯥꯔꯣ ꯌꯥꯝ ꯍꯥꯎꯕꯅꯦ ꯂꯦꯝꯕ ꯏ ꯀꯥꯅ ꯁꯥꯗꯨꯝꯗꯨ ꯁꯥꯏꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅꯤ ꯃꯐꯝꯗꯨ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯛꯂꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯀꯔꯕꯥꯔ ꯇꯧꯕ ꯂꯥꯛꯄ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯉꯛ ꯂꯦꯟꯗꯨꯅ ꯍꯥꯠꯂꯝꯂꯦ ꯆꯪꯁꯤꯟꯗꯨꯅ ꯂꯣꯏꯅ ꯌꯦꯡꯅꯩ ꯅꯤꯡꯊꯦꯝꯗ ꯌꯨ ꯆꯐꯨꯗꯨ ꯄꯥꯏꯔꯒ ꯊꯛ ꯊꯛꯇꯅ ꯌꯦꯡꯂꯤ ꯂꯦꯝꯕꯅ ꯁꯖꯥꯎ ꯃꯐꯩ ꯑꯃ ꯄꯥꯏꯔꯒ ꯆꯤꯛꯇꯨꯅ ꯂꯦꯞꯄꯤ ꯁꯂꯥꯏꯗꯤ ꯅꯨꯄꯥꯗꯨꯒꯤ ꯃꯉꯛꯇ ꯂꯦꯜꯂꯝꯂꯤꯕ ꯃꯐꯝꯗꯨ ꯃꯨꯟꯅ ꯌꯦꯡꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯃꯥꯏꯈꯨꯝ ꯈꯨꯝꯕ ꯅꯨꯄꯥ ꯈꯔꯅ ꯃꯤꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯅꯤꯡꯊꯦꯝ ꯇꯝꯅ ꯊꯥꯡꯗꯨꯅ ꯊꯤꯜꯂꯒꯦ ꯃꯇꯥꯒꯨꯝ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯨ ꯁꯂꯥꯏꯅ ꯎꯔꯤ ꯊꯥꯡꯗꯨꯅ ꯊꯤꯟꯒꯦ ꯍꯦꯛ ꯇꯧꯕꯒ ꯁꯂꯥꯏꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇꯨꯗ ꯀꯥꯎꯁꯜꯂꯤ ꯑꯗꯨꯒ ꯆꯣꯡꯈꯠꯇꯨꯅ ꯃꯊꯕꯥꯛꯇ ꯀꯥꯎꯕꯗ ꯐꯅ ꯁꯥꯡꯅ ꯁꯤꯠꯇꯨꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯨ ꯃꯍꯩ ꯆꯦꯟꯊꯣꯛꯅꯈ꯭ꯔꯦ ꯅꯤꯡꯊꯦꯝꯒ ꯂꯦꯝꯕꯒꯁꯨ ꯃꯇꯧꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯁꯂꯥꯏꯒꯤ ꯃꯇꯨꯡꯗ ꯂꯦꯞꯄꯤ ꯂꯦꯝꯕꯅ ꯀꯩꯅꯣ ꯇꯧꯈꯠꯂꯛꯏꯁꯤꯅ ꯁꯂꯥꯏ ꯑꯁꯤ ꯅꯨꯄꯥꯁꯤꯅ ꯀꯅꯥ ꯁꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯍꯧꯒꯠꯂꯛꯄꯅꯦ ꯀꯅꯥꯅꯣ ꯁꯤꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯗꯨ ꯁꯤꯛꯏ ꯁꯂꯥꯏꯅ ꯋꯥ ꯍꯪꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯁꯦ ꯅꯤꯡꯊꯦꯝ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯁꯦ ꯍꯥꯏꯔꯤꯕ ꯋꯥꯒꯗꯨ ꯇꯥꯗꯈꯩ ꯅꯤꯡꯊꯦꯝꯁꯨ ꯌꯨꯗꯨ ꯊꯛꯂꯒ ꯂꯦꯝꯕꯤꯗꯒꯤ ꯁꯥ ꯃꯨꯜꯂꯒ ꯆꯥꯔꯒ ꯂꯩꯔꯝꯃꯤ ꯁꯂꯥꯏꯗꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯒ ꯀꯥꯔꯒ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯂꯩ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯈꯔ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯗꯨ ꯁꯂꯥꯏꯅ ꯎꯔꯤ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥꯈꯩꯗꯨ ꯐꯨꯒꯦꯅ मासु खोंगलई थुना सेंसिलकपदा मखोंनो सिटलगा नुपासिंदुगी ममांगदु उप्पगा तुसिली लेंबगा निंगथेमगदो माइखुम खुंबा नुपासिंदु उबदा पाइबा युगा सागदु हुंदोखरगा कन्ना लाउरगा कोनसिनै खंगौदना नाकंदगी जगोई साबी मयामगी मकोक सिंगलंबा नुपीदुना सेंसिलकलगा नुपा अमगी ममाइदा काउसलै लेंबना सलाइगी मखोंदो पाइरगा सिंगथोरक्तुना मकोय अहुम पुन्ना लेपमिनरगा जगोई साबीदुना फुरिबदो मदु ओइना येंगी पाइबा हुमाइ मचादुना हाइ हाइदन नुपासिंदो ममित चोइथोखलै
ꯖꯒꯣꯏꯒꯤ ꯈꯨꯠꯊꯦꯛꯀꯨꯝ ꯃꯈꯨꯠꯇꯨꯅ ꯂꯩꯗꯨꯅ ꯅꯨꯄꯥꯁꯤꯡꯗꯨꯗ ꯐꯨꯔꯛꯄꯗꯨ ꯉꯥꯛꯊꯣꯛꯏ꯫ ꯌꯦꯡꯂꯤꯕ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗꯤ ꯃꯃꯤꯠ ꯂꯪꯊꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯖꯒꯣꯏ ꯁꯥꯕꯤꯗꯨꯅ ꯅꯨꯄꯥꯁꯤꯡꯗꯨ ꯐꯨꯕ ꯂꯣꯏꯔꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯀꯣꯟꯁꯤꯟꯅꯔꯝꯕ ꯑꯍꯨꯝꯗꯨ ꯃꯈꯨꯠꯀ ꯊꯥꯡꯗꯣꯛꯅꯩ꯫ ꯖꯒꯣꯏ ꯁꯥꯕꯤꯗꯨꯅ "ꯑꯩꯒꯤ ꯃꯤꯡ ꯇꯝꯅ꯫ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯔꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯀꯣꯅꯨꯡꯗꯁꯨ ꯍꯟꯕ ꯐꯔꯛ ꯇꯥꯒꯅꯤ꯫ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯎ"꯫ ꯇꯝꯅ ꯈꯔ ꯆꯠꯄ ꯍꯧꯏ꯫ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗꯤ ꯆꯞ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩ꯫ ꯇꯝꯅꯥꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯇꯨꯅ ꯂꯥꯛꯑꯣ ꯍꯥꯏꯕꯒꯨꯝꯅ ꯏꯪꯒꯤꯠ ꯇꯧꯔꯛꯄꯗ ꯑꯍꯨꯝꯗꯨꯁꯨ ꯃꯇꯨꯡꯗ ꯏꯟꯅꯈꯤ꯫ ꯂꯩꯕꯥꯛꯀꯤ ꯁꯤꯗꯥꯏꯗꯅꯤ ꯄꯤꯛꯇꯛꯅ ꯎꯅ ꯐꯖꯅ ꯍꯛꯂꯒ ꯁꯥꯕ ꯌꯨꯝꯗꯨꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯇꯝꯅꯥꯅ ꯃꯩ ꯊꯥꯟꯒꯠꯂꯤ꯫ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗꯤ ꯇꯥꯁꯤꯟꯅꯔꯒ ꯂꯦꯞꯇꯨꯅ ꯇꯝꯅꯥꯗ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯇꯝꯅꯥꯒꯤ ꯃꯃꯥꯏꯗ ꯀꯨꯞꯂꯤꯕ ꯑꯉꯥꯡꯕ ꯃꯩꯈꯨꯝ ꯑꯗꯨ ꯂꯧꯊꯣꯔꯛꯏ꯫ "ꯏꯅꯤꯡꯊꯧ ꯀꯩꯔꯣꯟꯕ ꯂꯥꯟꯃꯤꯅꯤ꯫ ꯖꯒꯣꯏ ꯁꯥꯕꯤ ꯑꯣꯏꯅ ꯁꯛꯂꯣꯠꯂꯒ ꯂꯩꯕꯅꯤ꯫ ꯃꯐꯝꯗꯨꯗ ꯂꯩꯕꯅ ꯑꯔꯣꯟꯕ ꯃꯤꯁꯛ ꯀꯌꯥ ꯈꯪꯕꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯏ"꯫ ꯂꯦꯝꯕꯅ "ꯍꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯋꯥꯔꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯗꯅ꯫ ꯑꯩꯗꯤ ꯀꯥꯏꯗꯩ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯄꯨꯂꯞ ꯄꯨꯁꯤꯜꯂꯒ ꯏꯖꯠ ꯃꯥꯡꯍꯟꯗꯣꯏꯔꯥ ꯈꯜꯂꯨꯔꯦ"꯫ ꯅꯤꯡꯊꯦꯝꯅ "ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ"꯫ ꯁꯂꯥꯏꯅ "ꯁꯥꯎꯕ ꯌꯥꯗꯦ꯫ ꯑꯩꯒꯤ ꯃꯔꯨꯞꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯔꯕꯅꯤ꯫ ꯌꯨꯝꯁꯤꯗ ꯅꯈꯣꯏ ꯉꯁꯤꯒꯤꯗꯤ ꯇꯨꯝꯃꯨ꯫ ꯎꯄꯨ ꯃꯅꯨꯡꯗ ꯃꯣꯝꯄꯥꯛ ꯐꯩꯖꯨꯞ ꯂꯣꯏ ꯂꯩꯕꯅꯤ꯫ ꯃꯈꯥꯗ ꯊꯥꯔꯒ ꯇꯨꯝꯃꯨ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯎꯅꯔꯁꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯣꯝꯗ ꯆꯪꯂꯒ ꯐꯤ ꯈꯥꯖꯤꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯋꯥ ꯂꯤꯛꯅ ꯉꯥꯡꯕ ꯃꯇꯧꯗꯨꯗ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯌꯦꯡꯅꯩ꯫ ꯂꯦꯝꯕꯅ "ꯁꯥꯊꯤꯅ ꯂꯦꯝꯃꯤꯍꯦ꯫ ꯃꯣꯏ ꯃꯇꯧꯁꯤꯗꯤ ꯏꯀꯥꯏꯒꯦ ꯇꯧꯋꯦ ꯑꯩ꯫ ꯀꯥꯟꯅꯗꯦ꯫ ꯃꯣꯝꯄꯥꯛ ꯂꯧꯊꯣꯛꯑꯒ ꯊꯥꯅꯕ ꯇꯧꯁꯤ꯫ ꯑꯩ ꯔꯥꯖꯀꯨꯃꯥꯔ ꯏꯕꯨꯡꯉꯣ, ꯅꯁꯥꯒꯤ ꯃꯣꯝꯄꯥꯛ ꯂꯧꯔꯒ ꯇꯨꯝꯅꯕ ꯊꯥꯖꯧ ꯂꯥꯎ"꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯣꯝꯄꯥꯛ ꯊꯥꯕ ꯂꯣꯏꯔꯒ ꯍꯤꯞꯄꯤ꯫ ꯁꯂꯥꯏꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯃ ꯍꯥꯠꯂꯝꯕꯗꯣ ꯑꯆꯝꯕ ꯃꯤꯅꯗꯤ ꯑꯣꯏꯔꯣꯏ꯫ ꯊꯥꯡ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯑꯗꯨꯒ ꯃꯁꯛ ꯈꯪꯗꯕ ꯈꯔꯅ ꯅꯤꯡꯊꯦꯝ ꯍꯥꯠꯅꯕ ꯇꯧꯔꯛꯏꯕꯗꯨꯅ ꯀꯔꯝꯕ ꯑꯣꯏꯔꯤꯖꯥꯠꯅꯣ"꯫ ꯂꯦꯝꯕꯅ "ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯏꯅꯤꯡꯊꯧꯗ ꯍꯥꯏꯔꯒ ꯈꯟꯅꯗ꯭ꯔꯗꯤ ꯋꯥ ꯊꯣꯛꯑꯔꯣꯏ꯫ ꯃꯃꯥꯡꯗꯁꯨ ꯅꯤꯡꯊꯦꯝ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯕ ꯃꯤ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯦꯝ, ꯅꯪꯁꯨ ꯌꯥꯝ ꯂꯥꯏꯊꯣꯛꯀꯅꯨ꯫ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯁꯅꯥ ꯀꯩꯊꯦꯜꯗ ꯌꯥꯝ ꯂꯥꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯁꯦ ꯑꯔꯣꯟꯕ ꯃꯤꯁꯤꯡꯗꯣ ꯐꯥꯅꯕ ꯊꯥꯛꯄ ꯂꯥꯡꯅ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ"꯫ "ꯑꯩ ꯀꯥꯎꯗꯦ꯫ ꯉꯁꯥꯏ ꯑꯩꯅ ꯎꯕꯗꯗꯤ ꯑꯃꯨꯕ ꯁꯦꯠꯄ ꯃꯤ ꯑꯃ ꯎꯈꯤ꯫ ꯃꯃꯥꯏꯁꯨ ꯑꯃꯨꯕ ꯐꯤꯅ ꯈꯨꯝꯈꯤꯕꯅꯤꯅ ꯃꯁꯛꯇꯨ ꯎꯍꯧꯗ꯭ꯔꯦ꯫ ꯁꯕꯥꯟꯗꯤ ꯅꯨꯄꯤꯒꯤ ꯃꯥꯜꯂꯤ꯫ ꯅꯨꯄꯥꯁꯤꯡꯗꯨꯒ ꯃꯥꯒꯗꯤ ꯄꯨꯟꯗꯕꯁꯨ ꯑꯃꯨꯛ ꯃꯥꯜꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯥꯅ ꯆꯦꯟꯈꯤꯕ ꯌꯥꯅꯕ ꯅꯨꯄꯥꯁꯤꯡꯗꯣ ꯁꯛꯈꯪꯗꯕꯤꯗꯨꯒꯤ ꯇꯨꯡꯗ ꯂꯩꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯇꯝꯅꯥꯅ ꯆꯦꯟꯁꯤꯜꯂꯛꯄ ꯎꯕꯗ ꯃꯥꯁꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯈꯤꯕꯅꯤ"꯫ ꯁꯂꯥꯏꯅ "ꯅꯪꯅ ꯍꯥꯏꯕꯗ ꯅꯨꯄꯤ ꯃꯥꯜꯂꯦ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕꯅꯤ꯫ ꯌꯦꯛꯅꯕ ꯀꯌꯥꯅ ꯑꯩꯈꯣই ꯑꯍꯨꯝꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯈꯠꯅꯅꯕ ꯁꯤꯟꯕ ꯀꯌꯥ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯁꯤ ꯈꯪꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯤꯡꯅ ꯂꯩꯒꯗꯕꯅꯤ"꯫ ꯂꯦꯝꯕꯅ "ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯗꯤ ꯇꯨꯝꯃꯁꯦ꯫ ꯊꯦꯡꯖꯤꯜꯂꯛꯏ꯫ ꯁꯂꯥꯏ, ꯅꯪꯗꯤ ꯇꯨꯝꯗ ꯋꯥꯠꯂꯝꯈꯤꯅꯤ꯫ ꯑꯍꯤꯡꯒꯤ ꯂꯥꯏꯅꯤꯅ ꯅꯪꯗꯤ ꯂꯩꯍꯧꯀꯣ꯫ ꯇꯝꯅꯥꯅ ꯑꯍꯤꯡꯗ ꯍꯧꯒꯠꯂꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯍꯥꯠꯅꯕ ꯇꯧꯔꯛꯄ꯭ꯔꯣꯅ ꯆꯪꯉꯨ꯫ ꯅꯤꯡꯊꯦꯝ, ꯇꯨꯝꯃꯨ"꯫ ꯑꯍꯤꯡꯁꯤꯅ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄ ꯍꯦꯜꯂꯤꯈꯩ ꯁꯂꯥꯏꯒꯤ ꯋꯥꯈꯜꯒꯤ ꯏꯄꯥꯛꯁꯨ ꯏꯔꯩ ꯀꯟꯁꯤꯜꯂꯛꯄ ꯍꯦꯜꯂꯤ꯫ ꯂꯦꯝꯕꯒ ꯅꯤꯡꯊꯦꯝꯒꯗꯤ ꯅꯥꯀꯣꯛꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯇꯨꯝꯕ ꯌꯥꯗꯕꯒ ꯑꯅꯤꯗꯨꯒꯤ ꯅꯥꯀꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯍꯤꯞꯂꯒ ꯂꯩꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯇꯤꯌꯥ ꯊꯛꯇ ꯊꯥꯕꯜꯁꯨ ꯃꯅꯤꯡꯇꯝꯅ ꯊꯣꯛꯂꯤ꯫ ꯊꯋꯥꯟꯃꯤꯆꯥꯛ ꯀꯌꯥꯁꯨ ꯂꯪꯅ ꯊꯣꯛꯇꯨꯅ ꯊꯥꯕꯜꯒꯤ ꯐꯖꯕ ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯇꯤꯛ ꯍꯥꯞꯂꯤ꯫ ꯇꯝꯅꯥꯁꯨ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯔꯛꯂꯒ ꯅꯥꯀꯟꯗꯨꯗ ꯂꯦꯞꯂꯛꯏ꯫ ꯏꯪꯂꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯁꯤꯠꯂꯛꯄꯗ ꯁꯣꯜꯂꯕ ꯐꯤꯖꯣꯜꯗꯨ ꯁꯥꯍꯨꯝ ꯅꯥꯏꯅ ꯍꯨꯝꯂꯤ꯫ ꯁꯥꯡꯂꯕ ꯃꯁꯝ ꯑꯗꯨꯁꯨ ꯂꯦꯡ ꯂꯦꯡ ꯆꯠꯂꯤ꯫ ꯁꯂꯥꯏꯅ "ꯇꯨꯝꯕ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯅꯪꯁꯨ"꯫ "ꯑꯍꯤꯡꯗ ꯑꯁꯨꯝꯅ ꯊꯣꯔꯛꯂꯒ ꯊꯥꯕꯜ ꯌꯦꯡꯕꯁꯦ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯍꯩꯅꯕꯤ ꯑꯣꯏꯕꯅꯤ꯫ ꯑꯩꯅ ꯊꯣꯛꯂꯛꯄꯗ ꯅꯪꯁꯨ ꯂꯩꯔꯝꯃꯤꯁꯦ꯫ ꯅꯪꯁꯨ ꯊꯥꯕꯜ ꯌꯦꯡꯕ ꯍꯩꯅꯕ꯭ꯔꯥ"꯫ ꯁꯂꯥꯏ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ꯫ "ꯑꯍꯤꯡꯗ ꯊꯣꯛꯄꯤ ꯊꯥꯖ-ꯃꯥꯕꯨꯗꯤ ꯑꯩꯅ ꯌꯥꯝ ꯀꯜꯂꯛꯆꯩ꯫ ꯑꯗꯨꯕꯨ ꯀꯜꯂꯛꯑꯦ ꯄꯥꯝꯖꯩ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯏꯅꯥꯛꯇ ꯊꯝꯕꯗꯤ ꯉꯝꯗꯦ꯫ ꯂꯥꯞꯅ ꯑꯁꯨꯝꯅ ꯌꯦꯡꯖꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯩꯅ ꯇꯥꯕꯗ ꯁꯂꯥꯏꯁꯦ ꯊꯥꯏꯅꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯈꯤꯕꯗꯣ ꯍꯧꯖꯤꯛꯐꯥꯎ ꯀꯥꯎꯕ ꯉꯝꯗꯅ ꯂꯩꯌꯦ ꯍꯥꯏꯅꯁꯨ ꯇꯥꯏ꯫ ꯑꯗꯣꯝꯒꯤ ꯂꯥꯞꯅ ꯌꯦꯡꯖꯔꯤꯕ ꯊꯥꯖꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯣꯏꯈꯤꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯤ"꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯛꯄꯗ ꯃꯊꯛꯇ ꯌꯦꯡꯈꯠꯂꯝꯕ ꯁꯂꯥꯏ ꯇꯝꯅꯥꯗ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯇꯝꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯈꯥ ꯇꯥꯏ꯫ "ꯍꯧꯈꯤꯕ ꯃꯇꯝꯗ ꯋꯥꯈꯜꯁꯤꯅ ꯂꯨꯞꯇꯨꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯨ ꯊꯧꯅꯥ ꯊꯣꯛꯇꯦ꯫ ꯌꯦꯡꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯁꯨ
ꯑꯃꯝꯕ ꯑꯣꯏꯅ ꯂꯣꯏꯅ ꯎꯕꯅꯤ꯫ ꯐꯖꯕ ꯃꯐꯝ ꯀꯌꯥꯁꯨ ꯐꯖꯐꯝ ꯈꯪꯗ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯀꯌꯥꯗꯤ ꯆꯠꯍꯟꯈ꯭ꯔꯣ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯇꯝꯁꯤꯗ ꯑꯗꯣꯝꯒꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯂꯥꯛꯍꯟꯅꯕ ꯇꯥꯟꯖꯥ ꯄꯤꯌꯨ꯫ ꯄꯥꯝꯃꯨꯕꯤ ꯊꯥꯖ ꯃꯍꯥꯛꯇꯣ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯣꯏꯈ꯭ꯔꯕꯁꯨ ꯊꯃꯣꯏ ꯆꯥꯎꯊꯣꯛꯅ ꯂꯩꯗꯨꯅ ꯍꯔꯥꯎꯅ ꯆꯠꯍꯟꯈꯣ꯫ ꯀꯅꯥꯅ ꯈꯪꯕ ꯁꯂꯥꯏꯅ ꯂꯥꯞꯅ ꯌꯦꯡꯂꯤꯕ ꯊꯥꯖꯁꯦ ꯑꯗꯣꯝꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯂꯩꯔꯝꯕꯁꯨ꯫ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯃꯇꯧ ꯀꯔꯝꯅ? ꯑꯩꯁꯨ ꯑꯁꯦꯡꯕꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ, ꯑꯗꯨꯕꯨ ꯁꯂꯥꯏ, ꯑꯗꯣꯝꯒꯤ ꯃꯅꯥꯛꯇ ꯂꯤꯟ ꯑꯃꯗꯤ ꯅꯛꯁꯤꯜꯂꯦ ꯍꯥꯏꯕꯁꯤꯗꯤ ꯀꯥꯎꯅꯨ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯀꯥꯈꯗꯁꯨ ꯂꯤꯟ ꯑꯃ ꯀꯨꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤꯁꯨ ꯀꯥꯎꯕꯤꯒꯅꯨ꯫ ꯏꯅꯦꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥ ꯇꯥꯟꯅꯒꯗꯕꯁꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯗꯣꯛꯀꯗꯧꯕ ꯋꯥꯠꯂꯤ ꯈꯟꯅ ꯂꯩꯊꯕꯅꯤ꯫ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯅ ꯅꯪꯅ ꯁꯦꯟꯅꯨ꯫ ꯐꯔꯦ, ꯑꯩꯁꯨ ꯆꯪꯂꯒꯦ꯫ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯕ꯫ ꯇꯝꯅꯥ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯁꯂꯥꯏꯒꯤ ꯅꯥꯀꯣꯡꯗ ꯇꯝꯅꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯨ ꯌꯩꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯆꯥ ꯈꯥꯏꯅ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯛꯄꯒꯨꯝꯁꯨ ꯇꯧꯏ꯫ ꯋꯥꯈꯜ ꯈꯟꯖꯟꯕ ꯍꯦꯃꯟꯕꯅ ꯃꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯃꯁꯥꯗꯨ ꯇꯨꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡ ꯀꯥꯎꯊꯣꯛꯍꯟꯈ꯭ꯔꯣ ꯍꯥꯏꯕ ꯇꯝꯅꯥꯒꯤ ꯋꯥꯍꯩꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯅꯨꯡꯁꯥꯅ ꯁꯂꯥꯏꯒꯤ ꯃꯃꯥꯏꯗ ꯌꯩꯔꯛꯄꯗ ꯃꯃꯤꯠꯇꯨ ꯌꯥꯝ ꯇꯟꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯅꯤꯡꯊꯦꯝꯒ ꯂꯦꯝꯃꯒ ꯂꯩꯔꯝꯗꯕꯗꯨꯗ ꯈꯪꯍꯧ ꯍꯧꯒꯠꯂꯛꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯇꯝꯅꯥꯅ ꯆꯥꯅꯕ ꯃꯌꯣꯡ ꯈꯔ ꯄꯥꯏꯔꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯍꯪꯂꯛꯏ, ꯑꯅꯤꯗꯨꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯍꯧꯒꯠꯂꯒ ꯀꯣꯅꯨꯡꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯩꯁꯨ ꯃꯣꯏꯅꯤ ꯊꯤꯟꯗꯣꯛꯎꯔꯤꯅꯤ꯫ ꯏꯕꯥꯅꯤꯁꯨ ꯆꯥꯛꯁꯤ ꯆꯥꯊꯣꯛꯂꯒ ꯆꯠꯅꯕ ꯇꯧꯁꯤ꯫ ꯆꯤꯡꯗꯒꯤ ꯆꯥꯛ ꯌꯣꯝꯅꯤ, ꯀꯩꯊꯦꯜꯗ ꯌꯣꯟꯕꯅꯤ꯫ ꯀꯩꯅꯣ ꯃꯣꯏ ꯑꯅꯤꯅ ꯑꯩ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯠꯈ꯭ꯔꯤꯁꯦ? ꯏꯊꯟꯅ ꯊꯝꯃꯝꯃꯤꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯅꯤꯗꯣ? ꯑꯝꯇ ꯇꯞꯊꯈꯣ, ꯆꯥꯛꯁꯦ ꯄꯨꯟꯅ ꯆꯥꯔꯒ ꯆꯠꯁꯤ꯫ ꯃꯣꯏ ꯑꯅꯤꯅ ꯍꯥꯏꯕꯗꯗꯤ ꯅꯪꯁꯦ ꯇꯨꯝꯕ ꯌꯥꯒꯟꯗꯦ, ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯗꯣ ꯍꯧꯗꯣꯛꯄꯤꯔꯨꯅꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯆꯥꯛꯁꯤ ꯆꯥꯔꯒ ꯆꯠꯅꯕ ꯇꯧꯁꯤ꯫ ꯑꯩꯁꯨ ꯖꯒꯣꯏ ꯁꯥꯐꯝꯗ ꯆꯠꯇꯣꯏꯅꯤ, ꯊꯦꯡꯈ꯭ꯔꯅꯤ꯫ ꯏꯔꯨ ꯂꯨꯐꯝ ꯃꯅꯤꯡ ꯂꯩꯕꯅꯤ, ꯂꯨꯔꯨ꯫ ꯁꯂꯥꯏꯁꯨ ꯎꯄꯥꯏ ꯂꯩꯇ ꯏꯔꯨ ꯂꯨꯐꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯥꯛꯇꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒ ꯀꯩꯊꯦꯜꯂꯣꯝꯗ ꯂꯥꯛꯏ꯫ ꯇꯝꯅꯥꯗꯤ ꯖꯒꯣꯏ ꯁꯥꯐꯝꯗ ꯂꯩꯍꯧꯔꯦ꯫ ꯁꯂꯥꯏꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯄꯗ ꯀꯟꯅ ꯆꯦꯜꯂꯛꯄꯤ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯖꯟꯅꯩ꯫ ꯅꯨꯄꯤꯗꯨꯅ ꯄꯥꯏꯔꯒ ꯄꯨꯔꯛꯄ ꯃꯪꯒ꯭ꯔꯥ ꯑꯐꯨꯠꯄꯗꯨꯁꯨ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ꯫ ꯇꯨꯡꯗ ꯅꯨꯄꯥ ꯑꯃꯅꯁꯨ ꯂꯥꯎꯔꯒ ꯇꯥꯟꯅꯔꯛꯏ, ꯍꯨꯔꯥꯟꯕꯤꯅ ꯑꯩꯒꯤ ꯄꯣꯠꯐꯝꯗ ꯌꯣꯟꯕ ꯃꯪꯒ꯭ꯔꯥ ꯑꯐꯨꯠꯄ ꯍꯨꯔꯥꯟꯈ꯭ꯔꯦ! ꯍꯨꯔꯥꯟꯕꯤꯗꯨ ꯐꯥꯎ! ꯀꯅꯥ ꯀꯅꯥꯅꯣ? ꯍꯨꯔꯥꯟꯕꯤꯗꯨ ꯐꯥꯎ! ꯅꯨꯄꯥꯗꯨꯅ ꯂꯥꯎꯔꯒ ꯇꯥꯟꯅꯔꯛꯄꯗꯨꯗ ꯅꯨꯄꯤꯗꯨ ꯆꯦꯟꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯁꯂꯥꯏꯅ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯅꯥꯀꯟꯗ ꯂꯩꯕ ꯑꯃꯝꯕ ꯀꯥꯆꯤꯟꯗꯨꯗ ꯆꯤꯡꯁꯤꯜꯂꯒ ꯂꯣꯠꯂꯤ꯫ ꯃꯤꯌꯥꯝ ꯃꯔꯛꯇꯨꯗ ꯇꯥꯟꯅꯔꯛꯄ ꯅꯨꯄꯥꯗꯨꯁꯨ ꯊꯤꯕ ꯈꯪꯗ꯭ꯔꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯁꯂꯥꯏꯅ ꯃꯃꯤꯠꯇꯨ ꯂꯩ ꯂꯩꯗꯅ ꯅꯨꯄꯥꯗꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯏ꯫ ꯅꯨꯄꯤꯗꯨꯒꯤ ꯑꯃꯣꯠꯄ ꯃꯈꯨꯠ パꯏꯁꯤꯟꯕꯗꯨꯁꯨ ꯊꯥꯗꯣꯛꯇꯦ꯫ ꯁꯂꯥꯏꯒꯤ ꯊꯕꯥꯛ ꯃꯄꯥꯗꯨꯗ ꯃꯀꯣꯛꯇꯨ ꯂꯨꯞꯊꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯏꯔꯝꯕ ꯃꯈꯨꯠꯇꯨ ꯊꯥꯗꯣꯔꯛꯂꯒ ꯅꯨꯄꯤꯗꯨꯗ ꯌꯦꯡꯊꯔꯛꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯌꯦꯡꯈꯠꯂꯛꯏ꯫ ꯃꯔꯥ ꯂꯩꯇꯕꯤ ꯃꯃꯤꯠꯇꯨꯅ ꯄꯤꯔꯥꯡ ꯆꯦꯜꯂꯒ ꯌꯦꯡꯂꯛꯂꯤꯕꯗꯨ ꯎꯕꯗ ꯁꯂꯥꯏꯒꯤ ꯀꯨꯏꯅ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯨꯔꯕ ꯊꯃꯣꯏ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗꯒꯤ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯤꯍꯨꯜ ꯑꯃ ꯆꯣꯡꯂꯛꯏ꯫ ꯇꯕꯥꯔꯕ ꯆꯤꯟꯕꯥꯎꯗꯨꯅ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ, ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ, ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯗꯦ, ꯅꯍꯥꯟꯁꯨ ꯑꯌꯨꯛ ꯆꯥꯔꯒ ꯅꯨꯃꯤꯗꯥꯡ ꯆꯥꯗꯦ꯫ ꯁꯅꯥ ꯀꯩꯊꯦꯜꯁꯤꯗ ꯌꯣꯜꯂꯤꯕ ꯑꯊꯨꯝ ꯃꯍꯥꯎꯁꯤꯡꯁꯤꯁꯨ ꯑꯩꯅ ꯈꯤꯇꯪ ꯆꯥꯖꯒꯦ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯄꯤꯖꯔꯛꯇꯦ꯫ ꯑꯗꯨꯅ ꯆꯥꯛ ꯂꯥꯝꯃꯟꯕꯒꯤ ꯃꯪꯒ꯭ꯔꯥ ꯐꯨꯠꯄꯗꯣ ꯂꯥꯛꯑꯒ ꯆꯦꯜꯂꯛꯄꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯂꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯏ꯫ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯗꯨꯁꯨ ꯌꯥꯝꯅ ꯃꯜꯂꯤ꯫ ꯃꯈꯣꯡꯗꯁꯨ ꯐꯤꯅꯥꯠ ꯁꯦꯒꯥꯏꯕ ꯑꯃ ꯇꯣꯡꯗꯨꯅ ꯂꯦꯞꯂꯤ꯫ ꯅꯨꯄꯤꯗꯨꯅ ꯀꯞꯂꯒ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯅ ꯂꯥꯛꯂꯛꯄ ꯃꯪꯒ꯭ꯔꯥ ꯐꯨꯠꯄꯁꯨ ꯆꯥꯕ ꯐꯪꯗ꯭ꯔꯦ꯫ ꯁꯅꯥ ꯀꯩꯊꯦꯜꯒꯤ ꯃꯤꯌꯥꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯄ ꯂꯝꯕꯤꯗꯨꯗ ꯇꯥꯈ꯭ꯔꯦ꯫ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯃꯤꯗꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯤꯗꯒꯤ ꯄꯣꯠ ꯂꯥꯛꯑꯒ ꯆꯦꯜꯂꯛꯏꯗꯤ? ꯑꯗꯨꯒ ꯀꯩꯒꯤ ꯆꯔꯥ ꯍꯦꯜꯂꯤꯕ? ꯑꯩꯒꯤ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯍꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯀꯔꯕꯥꯔ ꯇꯧꯕ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯎꯔꯛꯄꯅꯤ꯫ ꯑꯩꯒꯤ ꯌꯨꯝꯁꯨ ꯂꯩꯇꯦ꯫ ꯍꯤ ꯊꯥꯡꯐꯝ ꯍꯦꯛ ꯌꯧꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯋꯥ ꯉꯥꯡꯕꯤꯕ ꯀꯅꯥꯁꯨ ꯌꯥꯎꯗꯦ꯫ ꯈꯔ ꯑꯃꯅ ꯑꯩꯕꯨ ꯆꯪꯂꯛꯀꯅꯨ, ꯃꯪꯒꯣꯜ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯇꯥꯜꯂꯛꯏ꯫ ꯑꯗꯨꯒ ꯁꯨꯝꯁꯤꯠꯅ ꯀꯜꯂꯒꯁꯨ ꯇꯥꯜꯂꯛꯏꯅꯤ꯫ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯄ ꯑꯕꯣꯛꯇꯨꯅ ꯍꯥꯏꯕꯗꯗꯤ ꯑꯩꯒꯤ ꯄꯣꯛꯅꯐꯝꯁꯦ ꯂꯩꯕꯥꯛꯁꯤꯗꯅꯤ ꯍꯥꯏ꯫ ꯑꯗꯨꯗꯤ ꯂꯩꯕꯥꯛꯁꯤꯗ ꯅꯪꯒꯤ ꯃꯔꯤ ꯃꯇꯥ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗꯁꯨ ꯅꯪꯕꯨ ꯇꯥꯟꯊꯣꯔꯛꯄ꯭ꯔꯣ? ꯅꯨꯄꯤꯗꯨ ꯃꯀꯣꯛ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ, ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯂꯩꯕꯥꯛꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝ ꯍꯣꯡꯂꯛꯄꯅꯤ ꯍꯥꯏꯅ ꯑꯕꯣꯛꯅ ꯍꯥꯏꯔꯝꯃꯤ꯫
ꯑꯕꯣꯛꯅ ꯂꯩꯇ꯭ꯔꯕꯗ ꯃꯐꯝꯗꯨꯗ ꯑꯩꯒꯤ ꯂꯩꯐꯝ ꯂꯩꯇꯦ꯫ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯗꯨꯁꯨ ꯉꯥ ꯐꯥꯕ ꯆꯠꯄꯗ ꯏꯁꯤꯡ ꯏꯆꯥꯎ ꯇꯧꯔꯛꯄꯗ ꯍꯤꯒ ꯄꯨꯟꯅ ꯂꯨꯞꯈ꯭ꯔꯦ ꯍꯥꯏ꯫ ꯑꯩꯕꯨ ꯄꯣꯛꯄ ꯂꯩꯕꯥꯛꯁꯤꯗ ꯑꯩ ꯁꯤꯔꯁꯨ ꯁꯤꯈꯦꯅ ꯂꯥꯛꯏꯕꯅꯤ꯫ ꯅꯪꯒꯤ ꯃꯤꯡꯗꯤ? ꯂꯥꯏꯖ ꯀꯧꯏ꯫ ꯑꯩ ꯅꯪꯒꯤ ꯂꯩꯐꯝ ꯑꯃ ꯄꯤꯔꯝꯒꯦ꯫ ꯅꯪꯒꯤ ꯑꯩꯅ ꯁꯤ ꯅꯠꯇꯅ ꯃꯇꯦꯡ ꯍꯦꯟꯅ ꯄꯥꯡꯕ ꯉꯝꯃꯣꯏꯗꯧꯔꯦ, ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯒ ꯄꯨꯟꯅ ꯇꯝꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯖꯒꯣꯏ ꯁꯥꯐꯝꯗ ꯇꯝꯅꯥꯅ ꯂꯥꯏꯖꯗꯨ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯤ꯫ ꯂꯥꯏꯖꯗꯤ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯇꯧꯐꯝ ꯈꯪꯗ ꯂꯦꯞꯂꯤ꯫ ꯁꯦꯒꯥꯏꯔꯕ ꯃꯐꯤ ꯈꯔꯁꯨ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯈꯨꯝꯖꯤꯜꯂꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯗꯧꯔꯤꯕ ꯃꯤꯁꯦ ꯑꯩꯒꯤ ꯊꯕꯛꯇ ꯈꯨꯔꯧ ꯊꯥꯡꯅꯕ ꯊꯕꯛꯅꯤ꯫ ꯀꯩꯁꯨꯝ ꯇꯧꯔꯣꯏ, ꯀꯩꯁꯨ ꯊꯥꯡꯉꯨ꯫ ꯃꯐꯝꯁꯤꯗ ꯅꯪꯅ ꯃꯥꯒꯤ ꯂꯩꯐꯝ ꯁꯤꯟꯕꯤꯌꯨ, ꯑꯗꯨꯒ ꯃꯥꯒ ꯆꯥꯟꯅꯕ ꯊꯕꯛ ꯑꯃꯁꯨ ꯄꯤꯌꯨ꯫ ꯑꯩꯁꯨ ꯀꯣꯅꯨꯡꯗ ꯍꯟꯗꯕ ꯌꯥꯗꯕꯅꯤ ꯂꯥꯏꯖ꯫ ꯃꯥꯒꯤ ꯃꯤꯡ ꯇꯝꯅꯥ ꯀꯧꯕꯅꯤ꯫ ꯃꯐꯝꯁꯤꯗ ꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯧ꯫ ꯑꯩꯁꯨ ꯇꯥꯟꯖꯥ ꯐꯪꯉꯗꯤ ꯅꯣꯡꯃ ꯂꯥꯛꯀꯦ꯫ ꯇꯝꯅꯥ, ꯆꯠꯂꯨꯈꯤꯒꯦ꯫ ꯇꯝꯅꯥꯅ ꯋꯥ ꯉꯥꯡꯕꯒ ꯅꯪꯗꯈꯩ ꯁꯂꯥꯏꯗꯨ ꯇꯍꯥ ꯇꯍꯥ ꯆꯠꯈ꯭ꯔꯦ꯫ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯏꯍꯨꯜ ꯃꯥꯕꯨ ꯅꯥꯊꯩꯗꯨꯅ ꯁꯂꯥꯏ ꯆꯠꯈ꯭ꯔꯦ꯫ ꯐꯔꯦ, ꯂꯥꯏꯖ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯂꯥꯛꯑꯣ, ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯣ꯫ ꯅꯪꯒꯤ ꯐꯤꯔꯣꯜꯗꯣ ꯍꯥꯟꯅ ꯑꯃ ꯁꯤꯟꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯒ ꯅꯁꯥꯗꯨꯁꯨ ꯃꯣꯠꯄꯗ ꯌꯥꯗ꯭ꯔꯦ꯫ ꯐꯖꯅ ꯏꯔꯨ ꯂꯨꯖꯊꯣꯛꯂꯒ ꯀꯦꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯅꯪ꯫ ꯖꯒꯣꯏ ꯁꯥꯕꯗꯤ ꯍꯩꯕ꯭ꯔꯣ? ꯈꯔ ꯈꯔ ꯍꯩ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯁꯂꯥꯏ ꯀꯣꯅꯨꯡ ꯌꯧꯔꯔꯦ꯫ ꯀꯣꯅꯨꯡꯒꯤ ꯂꯝꯕꯤꯗꯨꯗ ꯁꯨꯝ ꯂꯥꯛꯄꯗ ꯊꯥꯖꯁꯨ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯊꯥꯖ ꯎꯕꯗ ꯁꯂꯥꯏꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯏ꯫ ꯁꯂꯥꯏ ꯎꯕꯗ ꯊꯥꯖꯁꯨ ꯃꯀꯣꯛ ꯅꯣꯜꯂꯒ ꯈꯨꯔꯝꯃꯤ, ꯑꯗꯨꯒ ꯊꯩꯗꯨꯅ ꯆꯠꯂꯤ꯫ ꯁꯂꯥꯏꯁꯨ ꯍꯟꯅ ꯌꯦꯡꯗꯅ ꯆꯠꯂꯤ꯫ ꯊꯥꯖꯅ ꯇꯍꯥ ꯇꯍꯥ ꯂꯥꯛꯄꯗ ꯃꯈꯣꯡꯗꯨ ꯂꯩꯊꯦꯛꯂꯒ ꯇꯨꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯃꯈꯨꯠꯇꯨꯅ ꯉꯥꯛꯂꯒ ꯌꯥꯝ ꯍꯩꯅ ꯑꯣꯟꯊꯣꯛꯏ꯫ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯀꯅꯥ ꯀꯅꯥ ꯎꯕꯅꯣ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯏ꯫ ꯇꯨꯡ ꯍꯜꯂꯒ ꯌꯦꯡꯕꯗꯁꯨ ꯁꯂꯥꯏ ꯆꯠꯈꯤꯕꯗꯨ ꯎꯏ꯫ ꯊꯥꯖ ꯐꯤꯌꯣꯝꯗꯨ ꯄꯥꯏꯔꯒ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯦꯟꯆꯠ ꯆꯠꯈ꯭ꯔꯦ꯫ ꯆꯠꯂꯝꯕ ꯁꯂꯥꯏ ꯆꯞ ꯂꯦꯞꯇꯨꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯊꯣꯔꯛꯏ, ꯑꯗꯨꯒ ꯆꯠꯈ꯭ꯔꯤꯕ ꯊꯥꯖꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯔꯕꯥꯔꯗ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯦꯝꯒ ꯂꯦꯝꯕꯒꯁꯨ ꯍꯥꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ, ꯁꯂꯥꯏ, ꯅꯪꯁꯨ ꯂꯥꯛꯂꯕ꯭ꯔꯥ? ꯉꯔꯥꯡ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯡ ꯂꯦꯝꯕꯒ ꯏꯆꯥꯅꯨꯄꯥꯒꯅ ꯂꯤꯕꯗꯒꯤ ꯂꯣꯏꯅ ꯈꯪꯏ꯫ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯤꯗꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯁꯦꯅꯥꯄꯇꯤ, ꯏꯅꯤꯡꯊꯧ, ꯃꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯄꯥꯊꯧꯗ ꯁꯤꯟꯅꯨ, ꯑꯗꯨꯒ ꯂꯦꯝꯕ ꯑꯃꯗꯤ ꯁꯂꯥꯏ, ꯅꯈꯣꯏ ꯑꯅꯤꯁꯨ ꯄꯥꯊꯧꯒ ꯄꯨꯟꯅꯨ꯫ ꯅꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯀꯔꯤ ꯀꯔꯝ ꯇꯧꯕ ꯍꯥꯏꯕꯗꯨ ꯊꯤꯖꯤꯜꯂꯨ꯫ ꯁꯦꯅꯥꯄꯇꯤꯅ, ꯏꯅꯤꯡꯊꯧ, ꯊꯕꯛꯁꯤꯗꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯕꯅꯤನ ꯑꯉꯥꯡꯈꯩꯗ ꯁꯤꯟꯅꯕꯗꯨ ꯃꯥꯏ ꯄꯥꯛꯂꯣꯏꯗ꯭ꯔꯥ ꯈꯜꯂꯤ꯫ ꯅꯅꯥꯏ ꯑꯩꯅ ꯑꯗꯨꯝ ꯊꯤꯖꯤꯟꯕꯗꯤ ꯀꯔꯤ ꯀꯥꯏꯕ ꯂꯩ? ꯑꯉꯥꯡꯈꯩꯁꯨ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯈꯔ ꯇꯧꯁꯠꯂꯨ꯫ ꯃꯈꯣꯏꯅ ꯍꯌꯦꯡꯋꯥꯏ ꯃꯍꯨꯠ ꯁꯤꯜꯍꯧꯒꯗꯕꯅꯤꯅ ꯍꯥꯏꯖꯁꯠꯂꯨ꯫ ꯑꯗꯨꯒ ꯅꯤꯡꯊꯦꯝ, ꯅꯪꯗꯤ ꯀꯣꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯂꯅꯨ꯫ ꯃꯇꯝ ꯈꯔꯗꯤ ꯀꯣꯅꯨꯡꯗ ꯂꯩꯌꯨ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯊꯧ ꯄꯥꯡꯊꯣꯛꯆꯔꯨꯔꯣ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯈꯨꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯦꯅꯥꯄꯇꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯃꯆꯥꯅꯨꯄꯥ ꯄꯥꯊꯧꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯦꯅꯥꯄꯇꯤꯅ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯋꯥꯈꯜ ꯊꯥꯎ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯔꯗꯤ ꯂꯩꯕꯥꯛꯁꯦ ꯏꯄꯥ ꯏꯆꯥꯅ ꯄꯥꯟꯕ ꯌꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕꯗꯣ ꯄꯥꯝꯗ꯭ꯔꯤꯕ꯭ꯔꯥ ꯏꯆꯥꯕꯨ? ꯄꯥꯊꯧꯅ ꯊꯋꯥ ꯁꯥꯗꯅ ꯃꯄꯥꯗ ꯌꯦꯡꯂꯒ ꯈꯨꯝꯂꯛꯏ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯗꯤ ꯌꯥꯝ ꯋꯥꯔꯕ? ꯅꯠꯇꯦ, ꯆꯥꯕ ꯐꯪꯗꯅ ꯐꯤꯖꯦꯠ ꯐꯤꯒꯥꯏꯒ ꯁꯦꯠꯂꯒ ꯂꯩꯔꯕ꯭ꯔꯕ ꯑꯩꯈꯣꯏꯁꯦ? ꯏꯄꯥꯒꯤ ꯄꯥꯊꯧ, ꯅꯪꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯅꯪꯅ ꯀꯟꯊꯠꯂꯒ ꯁꯨꯝ ꯂꯩꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩ ꯅꯤꯡꯊꯦꯝꯒ ꯌꯦꯛꯅꯕ ꯑꯣꯏꯅꯤꯡꯗꯦ꯫ ꯃꯥꯗ ꯅꯠꯇꯅ ꯂꯦꯝꯕꯒ ꯁꯂꯥꯏꯒꯁꯨ ꯌꯦꯛꯅꯕ ꯑꯣꯏꯕ ꯄꯥꯝꯗꯦ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯑꯩꯉꯣꯟꯗ ꯌꯦꯛꯅꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯏꯟꯁꯤꯜꯂꯒ ꯂꯥꯛꯂꯕꯁꯨ ꯑꯩꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯦꯛꯅꯕ ꯍꯥꯏꯕꯗꯣ ꯊꯝꯅꯤꯡꯗꯦ꯫ ꯋꯥ ꯍꯥꯏꯒꯗꯕ ꯂꯣꯏꯔꯕꯗꯤ ꯑꯩ ꯊꯣꯛꯆꯔꯒꯦ, ꯋꯥꯔꯧꯕꯤꯔꯣꯏ꯫ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕꯗꯣ ꯅꯆꯥꯅ ꯑꯄꯥꯝꯕ ꯑꯣꯏꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯊꯧ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯊꯥꯖꯅ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯀꯣꯅꯨꯡꯒꯤ ꯂꯝꯕꯤꯗ ꯇꯍꯥ ꯇꯍꯥ ꯆꯠꯈꯤꯕꯗꯨ ꯎꯍꯧꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯖꯟꯗ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯗꯁꯨ ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯕ ꯐꯝꯅꯥꯏꯕ ꯑꯃ ꯃꯥꯒꯤ ꯃꯌꯨꯝꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔꯛꯏ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯊꯧ, ꯂꯦꯝꯕ ꯑꯃꯗꯤ ꯁꯂꯥꯏ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯤꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯤ꯫ ꯆꯌꯣꯜ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯁꯨ ꯀꯣꯅꯨꯡꯗ ꯂꯦꯡꯗꯅ ꯂꯩ꯫ ꯊꯥꯖꯅ ꯅꯤꯡꯊꯦꯝꯒꯤ ꯀꯥ ꯁꯦꯡꯗꯣꯛꯄ, ꯐꯤꯔꯣꯜ ꯁꯨꯕ ꯀꯌా ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯉꯁꯤꯁꯨ ꯑꯌꯨꯛꯇꯣ ꯊꯥꯖ ꯄꯨꯈ꯭ꯔꯤꯗ ꯅꯤꯡꯊꯦꯝꯒꯤ ꯐꯤ ꯃꯌꯥꯝ ꯑꯃ ꯁꯨꯔꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯃꯅꯥꯛꯇ ꯐꯝꯂꯤ꯫ ꯊꯥꯖ, ꯅꯪꯕꯨ ꯑꯩꯒꯤ ꯁꯦꯕꯥꯔꯤ ꯑꯣꯏꯕꯁꯦ ꯌꯥꯝ ꯋꯥꯕ꯭ꯔꯅꯦ? ꯋꯥꯗꯦꯗ ꯔꯥꯖꯀꯨꯃꯥꯔ, ꯆꯥꯛꯈꯨꯝꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ
ꯁꯤꯅ ꯐꯔꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯐꯕꯅꯤ꯫ ꯆꯥꯛꯈꯨꯝꯒꯤꯗꯃꯛ ꯇꯧꯔꯗꯤ ꯅꯪ ꯌꯥꯝ ꯋꯥꯅꯤ, ꯑꯗꯨꯅ ꯑꯩꯒꯤ ꯁꯦꯕꯥꯔꯤ ꯑꯣꯏꯅ ꯂꯩꯕꯁꯤꯅ ꯐꯩꯀꯣ? ꯐꯅꯤ, ꯌꯥꯝ ꯐꯅꯤ꯫ ꯀꯅꯥꯅ ꯁꯨꯈꯤꯕ ꯐꯤꯔꯣꯜꯁꯦ ꯉꯁꯤ ꯑꯃꯨꯛ ꯁꯨꯕꯅ ꯏꯊꯣꯛꯄꯤꯔꯤꯕ ꯅꯪꯒꯤ ꯁꯦꯕꯥꯔꯤ ꯑꯣꯏꯅ ꯂꯩꯕꯁꯦ ꯌꯥꯝ ꯐꯩ꯫ ꯀꯩꯗꯧꯔꯦ? ꯅꯥꯆꯤꯟꯒ ꯄꯩꯊꯣꯛꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯤ? ꯐꯤ ꯊꯥꯗꯣꯛꯄ ꯌꯥꯎꯕꯤꯌꯨ ꯍꯥꯏꯔꯣ? ꯑꯩ ꯌꯥꯎꯕꯤꯒꯦꯁꯦ, ꯋꯥꯔꯝꯃꯅꯤ꯫ ꯌꯥꯔꯅꯤꯌꯦ, ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ, ꯔꯥꯖꯀꯨꯃꯥꯔ ꯋꯥꯅꯕꯅꯤ, ꯑꯩ ꯇꯧꯒꯦ ꯌꯥꯅꯤ꯫ ꯑꯩꯁꯨ ꯍꯩꯌꯦ, ꯑꯩ ꯇꯧꯒꯦ꯫ ꯑꯩꯒꯤ ꯁꯦꯕꯥꯔꯤ ꯋꯥꯍꯟꯕ ꯌꯥꯗꯦ, ꯑꯩ ꯇꯧꯒꯦ, ꯊꯥꯗꯣꯛꯁꯦ꯫ ꯃꯈꯣꯏ ꯑꯅꯤ ꯐꯤꯗꯨ ꯃꯨꯟꯅꯩ, ꯆꯤꯡꯁꯤꯡꯗꯨꯅ ꯃꯨꯟꯅꯔꯛꯄꯗ ꯐꯤꯗꯨ ꯁꯦꯒꯥꯏꯔꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯗꯨ ꯄꯨꯈ꯭ꯔꯤꯗ ꯂꯣꯡꯅ ꯍꯩꯊꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯗꯨ ꯃꯁꯨꯝ ꯑꯣꯔꯣꯔꯣ ꯇꯥꯗꯨꯅ ꯅꯨꯡꯄꯥꯛ ꯑꯃꯗ ꯐꯝꯂꯒ ꯅꯨꯡꯁꯥ ꯌꯥꯏ꯫ ꯊꯥꯖꯗꯤ ꯄꯥꯈꯠꯅ ꯐꯤꯗꯨ ꯁꯨꯔꯤ꯫ ꯔꯥꯖꯀꯨꯃꯥꯔ, ꯐꯤꯗꯣ ꯑꯃ ꯍꯣꯡꯉꯨꯅꯕ ꯇꯧꯁꯤ, ꯉꯁꯥꯏꯅ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨꯗ ꯌꯥꯔꯝꯂꯗꯤ꯫ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯕꯗꯨꯗ ꯌꯥꯔꯝꯃꯗꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏ꯫ ꯑꯩ ꯅꯥꯔꯗꯤ ꯅꯪꯅ ꯁꯦꯕꯥ ꯇꯧꯗꯧ꯫ ꯌꯥꯅꯤ, ꯑꯩ ꯇꯧꯖꯒꯦ, ꯑꯗꯨꯒ ꯃꯇꯨꯡꯗꯗꯤ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯕꯗ ꯃꯔꯩ ꯌꯦꯠꯆꯔꯣꯏ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯁꯨ ꯐꯤ ꯐꯧꯕ ꯂꯣꯏꯔꯦ, ꯀꯥꯗ ꯆꯪꯂꯒ ꯐꯤꯔꯣꯜꯗꯣ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯄꯤꯔꯣ, ꯑꯗꯨꯒ ꯏꯕꯥꯅꯤ ꯂꯩꯀꯣꯜꯗ ꯆꯠꯂꯒ ꯁꯤꯡꯖꯨ ꯆꯥꯔꯨꯁꯤꯔꯥ? ꯑꯩꯗꯤ ꯅꯨꯄꯤꯒ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯕꯁꯦ ꯌꯥꯝ ꯄꯥꯝꯃꯤ꯫ ꯊꯥꯏꯅꯗꯒꯤ ꯑꯩꯅ ꯈꯟꯖꯔꯛꯄ ꯃꯪꯂꯥꯟ, ꯑꯩꯅ ꯅꯨꯡꯁꯤꯕ ꯅꯨꯄꯤꯒ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯕꯁꯦ꯫ ꯀꯩ ꯍꯥꯏꯕ? ꯇꯥꯍꯧꯗ꯭ꯔꯒ ꯇꯣ, ꯁꯤꯡꯖꯨ ꯃꯆꯜ ꯁꯣꯏꯔꯒ ꯂꯩꯀꯣꯜꯂꯣꯝꯗ ꯂꯥꯛꯑꯣ, ꯑꯩꯁꯨ ꯐꯤꯔꯣꯜ ꯍꯣꯡꯈꯤꯒꯦ꯫ ꯅꯤꯡꯊꯦꯝ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯂꯩꯀꯣꯜꯗ ꯐꯝꯂꯦ꯫ ꯊꯥꯖꯁꯨ ꯁꯤꯡꯖꯨ ꯐꯖꯅ ꯁꯨꯔꯒ ꯂꯥꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯏ꯫ ꯕꯣꯔꯥ ꯑꯁꯥꯕ ꯈꯔꯁꯨ ꯌꯥꯎꯔꯛꯏ꯫ ꯅꯤꯡꯊꯦꯝꯗꯤ ꯍꯔꯥꯎꯅ ꯃꯌꯥꯗꯨ ꯀꯥꯊꯣꯔꯛꯏ, ꯊꯥꯖ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯏꯜꯂꯛꯑꯣ꯫ ꯑꯩꯅ? ꯏꯕꯥꯅꯤ ꯅꯠꯇꯕ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯁꯦ? ꯏꯜꯂꯛꯑꯣ, ꯍꯥꯎꯗꯧ ꯃꯥꯜꯂꯦ꯫ ꯁꯠ ꯏꯜꯂꯛꯑꯣꯕ, ꯆꯥꯅꯤꯡꯉꯤ꯫ ꯍꯣꯏ, ꯁꯦ꯫ ꯍꯥꯎꯕ꯭ꯔꯥ ꯔꯥꯖꯀꯨꯃꯥꯔ? ꯈꯨꯍꯥꯎ ꯑꯃ, ꯕꯣꯔꯥꯁꯨ ꯏꯜꯂꯛꯑꯣ, ꯈꯔ ꯆꯥꯎꯕꯗꯣ ꯑꯣꯏꯅ꯫ ꯍꯥꯎꯋꯦꯍꯦ꯫ ꯁꯦ, ꯅꯪꯁꯨ ꯏꯜꯂꯛꯀꯦ, ꯆꯥꯎ꯫ ꯅꯤꯡꯊꯦꯝꯅ ꯕꯣꯔꯥ ꯑꯃ ꯄꯥꯏꯔꯒ ꯊꯥꯖꯗ ꯏꯜꯂꯛꯏ꯫ ꯊꯥꯖꯗꯤ ꯃꯇꯧꯗꯨꯗ ꯉꯛꯅ ꯅꯤꯡꯊꯦꯝꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯂꯩ꯫ ꯑꯁꯨꯝꯅ ꯑꯃꯨꯛꯐꯥꯎ ꯏꯜꯂꯛꯇ꯭ꯔꯤꯕ ꯑꯣꯏꯕꯅ ꯊꯥꯖꯁꯨ ꯅꯣꯛꯂꯒ ꯕꯣꯔꯥꯗꯨ ꯆꯥꯏ꯫ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯂꯥꯞꯅ ꯁꯂꯥꯏꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯒꯤ ꯆꯌꯣꯜ, ꯆꯌꯣꯜꯗꯒꯤ ꯊꯥ ꯐꯥꯖꯤꯜꯂꯛꯂꯤ꯫ ꯊꯥꯖꯒ ꯅꯤꯡꯊꯦꯝꯒꯁꯨ ꯇꯣꯏꯅ ꯄꯨꯟꯕ ꯍꯧꯔꯛꯂꯤ꯫ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯃꯉꯥꯎ ꯊꯤꯕ ꯃꯇꯧꯗ ꯊꯥꯖꯁꯨ ꯃꯁꯥ ꯈꯪꯗ ꯊꯃꯣꯏꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯥꯊꯧ ꯂꯦꯝꯕ ꯑꯃꯗꯤ ꯁꯂꯥꯏꯗꯣ ꯁꯅꯥ ꯀꯩꯊꯦꯜꯗ ꯌꯨ ꯊꯛꯂꯤ꯫ ꯁꯂꯥꯏꯅ ꯌꯨ ꯆꯐꯨꯗꯨ ꯊꯥꯡꯒꯠ ꯊꯥꯡꯒꯠꯇꯅ ꯊꯛꯄꯗꯣ ꯑꯅꯤꯗꯨꯅ ꯃꯃꯤꯠ ꯂꯥꯞꯊꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯥꯊꯧꯅ, ꯂꯦꯝꯕ, ꯃꯁꯤꯒ ꯀꯌꯥ ꯁꯨꯔꯦ ꯃꯥꯅ ꯊꯛꯏꯁꯦ? ꯌꯨ ꯆꯐꯨ 4ꯗꯤ ꯁꯨꯔꯝꯃꯅꯤ꯫ ꯅꯍꯥꯟꯈꯩ ꯁꯂꯥꯏꯅ ꯁꯨꯃꯥꯏꯅ ꯌꯨ ꯊꯛꯄ ꯎꯔꯕ꯭ꯔꯣ? ꯑꯩꯗꯤ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤ꯫ ꯄꯨꯟꯕꯅ ꯅꯣꯏꯒ ꯇꯣꯏꯅ ꯄꯨꯜꯂꯒ ꯑꯩꯉꯣꯟꯗ ꯍꯪꯖꯜꯂꯣ꯫ ꯁꯂꯥꯏꯅ, ꯑꯃꯒ ꯂꯧꯔꯣ, ꯁꯤ ꯌꯨ ꯌꯥꯎꯗ꯭ꯔꯦ꯫ ꯂꯦꯝꯕꯅ, ꯌꯥꯔꯦ, ꯌꯥꯔꯦꯕ, ꯃꯣꯏꯒꯤ ꯌꯨ ꯂꯩꯇ꯭ꯔꯦꯌꯦ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯊꯛꯆꯤꯜꯂꯗꯤ ꯅꯪ ꯐꯖꯔꯅꯤ ꯁꯣꯏꯗ꯭ꯔꯦ꯫ ꯍꯩ, ꯅꯪꯒꯤꯗ ꯑꯩꯉꯣꯟꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯥ? ꯌꯨ ꯄꯨꯔꯛꯎ ꯊꯨꯅ, ꯅꯠꯇ꯭ꯔꯗꯤ ꯅꯃꯤꯠꯇꯨ ꯀꯣꯠꯊꯣꯛꯀꯅꯤ꯫ ꯏꯃꯥꯎ, ꯄꯥꯊꯧ, ꯁꯤꯗꯤ ꯕꯦꯔꯥ ꯀꯥꯔꯤꯍꯦ, ꯑꯩꯕꯨ ꯃꯤꯠ ꯀꯣꯠꯍꯟꯕ ꯇꯥꯔꯤꯕ? ꯂꯦꯝꯕ, ꯅꯪ ꯊꯣꯛꯇꯧ, ꯉꯥꯎꯁꯤꯜꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯀꯅꯤ, ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯨ꯫ ꯃꯦꯟꯒꯅꯨ, ꯑꯩꯒꯤ ꯆꯤꯟ ꯃꯦꯟꯒꯅꯨ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯆꯤꯟꯁꯤ ꯄꯦꯟꯅ ꯋꯥ ꯉꯥꯡꯒꯦ, ꯃꯦꯜꯂꯛꯀꯅꯨꯀꯣ, ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯉꯁꯤꯗꯤ ꯄꯦꯟꯅ ꯐꯣꯡꯗꯣꯛꯆꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎꯗꯨꯗ ꯌꯦꯡꯊꯣꯛꯏ꯫ ꯊꯥꯕꯜꯅ ꯉꯥꯟꯅ ꯊꯣꯛꯂꯤꯕꯗꯨꯁꯨ ꯊꯣꯡꯅꯥꯎꯗꯒꯤ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯁꯂꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯨ, ꯃꯄꯥꯟꯗ ꯊꯣꯛꯂꯤꯕ ꯊꯥꯖꯁꯦ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯅ ꯀꯌꯥꯗ ꯐꯖꯔꯤꯕ꯫ ꯄꯥꯊꯧꯅ, ꯑꯁꯦꯡꯕꯒꯤ ꯐꯖꯕ꯭ꯔꯅꯦ? ꯑꯃꯨꯛꯇꯕꯨ ꯌꯦꯡꯒꯦ꯫ ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯅ꯫ ꯊꯥꯕꯜ ꯃꯉꯥꯜꯁꯤꯗ ꯏꯇꯨꯒ ꯀꯣꯟꯅꯔ ꯂꯝꯕꯤꯗ ꯆꯠꯂꯗꯤ ꯋꯥꯔꯤꯒ ꯁꯥꯟꯅꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯕꯣ꯫ ꯂꯦꯝꯕꯅ, ꯄꯥꯊꯧ, ꯅꯪꯁꯤꯗꯤ ꯐꯔꯛ ꯌꯥꯝ ꯐꯨꯏꯌꯦ, ꯃꯤꯅ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯁꯥꯔꯛꯏꯁꯦ ꯃꯔꯛ ꯊꯠꯂꯨꯅꯨ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯍꯣꯏ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯁꯂꯥꯏ, ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯎ꯫ ꯊꯥꯕꯜ ꯊꯥꯖ ꯃꯁꯦꯛ ꯃꯉꯥꯜ ꯀꯩꯗꯧꯔꯕ? ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯒꯤꯅꯦ ꯈꯜꯂꯒ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯞꯅ ꯌꯦꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯂꯥꯞꯅ ꯌꯦꯡꯉꯁꯨ ꯅꯨꯄꯥꯒ ꯏꯔꯥꯡ ꯇꯧꯅꯗ꯭ꯔꯗꯤ ꯐꯕ꯫ ꯁꯤꯡꯖꯨ ꯕꯣꯔꯥꯒ ꯏꯟꯅꯔ ꯂꯩꯔꯝꯕꯗꯨꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯆꯥꯛꯑꯦ꯫ ꯀꯗꯥꯏ, ꯌꯨꯗꯣ ꯑꯝꯇ ꯄꯤꯔꯛꯎ꯫ ꯂꯦꯝꯕꯅ, ꯁꯦ, ꯊꯛꯆꯤꯜꯂꯨ꯫ ꯀꯅꯥꯒꯅꯣꯕ ꯁꯤꯡꯖꯨ ꯕꯣꯔꯥ ꯏꯟꯅꯔꯝꯃꯤꯁꯦ? ꯅꯪꯒꯤ ꯊꯥꯏꯅꯒꯤꯗꯨ ꯂꯩꯔꯝꯃꯕꯣ, ꯑꯗꯨꯁꯨ ꯅꯨꯄꯥꯒ ꯏꯔꯥꯡ ꯇꯧꯅꯔꯒ? ꯁꯂꯥꯏ ꯌꯨ ꯆꯐꯨꯗꯨ ꯊꯥꯡꯒꯠꯂꯒ ꯊꯛꯂꯒ
ꯐꯥꯟꯗꯨꯗ ꯊꯝꯃꯤ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯣꯏ, ꯑꯩꯒꯤ ꯊꯥꯖꯗꯣ ꯃꯇꯝ ꯀꯨꯏꯅ ꯊꯤꯕ ꯐꯪꯗꯕꯒꯤ ꯍꯟꯗꯛ ꯑꯩꯅ ꯃꯥꯕꯨ ꯁꯛ ꯈꯪꯕ ꯉꯝ ꯃꯥꯒꯤ ꯃꯔꯝꯗ ꯈꯔ ꯃꯈꯩꯗꯤ ꯊꯤꯒꯠꯄꯗ ꯐꯪꯕꯗꯒꯤ ꯑꯩꯅ ꯍꯔꯥꯎꯅ ꯃꯅꯥꯛꯇ ꯆꯠꯄꯅꯤ꯫ ꯑꯗꯨꯒꯗꯤ ꯅꯤꯡꯊꯦꯝꯒ ꯁꯤꯡꯖꯨ ꯕꯣꯔꯥ ꯏꯟꯅꯔ ꯂꯩꯔꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯈꯨꯗꯛꯇꯨꯗ ꯃꯆꯦꯠ ꯑꯃꯨꯛ ꯇꯥꯈ꯭ꯔꯦ꯫ ꯊꯃꯣꯏ ꯃꯆꯦꯠꯁꯤꯡꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ, ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯂꯦꯝꯕꯅ ꯑꯣ, ꯅꯤꯡꯊꯦꯝꯒ ꯑꯣꯏꯅ ꯁꯤꯡꯖꯨ ꯏꯟꯅꯔꯝꯃꯕ? ꯌꯥꯏ꯫ ꯑꯦ ꯍꯩꯁ, ꯊꯥꯖ, ꯅꯤꯡꯊꯦꯝꯒꯤ ꯁꯦꯕꯥꯔꯤ ꯊꯥꯖ꯫ ꯁꯂꯥꯏꯅ ꯃꯥꯗꯣ ꯑꯩꯕꯨ ꯀꯥꯎꯔ ꯃꯥꯜꯂꯦ꯫ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯂꯛꯇ꯭ꯔꯦ꯫ ꯏꯅꯥꯛꯇꯒꯤ ꯃꯥꯅ ꯆꯠꯈꯤꯕꯗꯨꯒꯤ ꯃꯔꯝ ꯈꯪꯅꯤꯡꯕꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯃꯥꯕꯨ ꯉꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯦ꯫ ꯏꯇꯥꯎꯅꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯃꯨꯟꯈ꯭ꯔꯦ꯫ ꯏꯇꯥꯎꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯀꯣꯏꯔꯒ ꯂꯩꯔꯦ꯫ ꯑꯩ ꯌꯥꯝ ꯆꯥꯛ, ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯥꯛꯄꯗꯤ ꯑꯣꯏꯗꯦ꯫ ꯄꯥꯊꯧꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯤꯡꯊꯦꯝꯒꯤ ꯁꯤꯕꯥꯔꯤꯗꯣ ꯅꯪꯒꯤ ꯊꯥꯏꯅꯒꯤ ꯅꯨꯡꯁꯤꯕꯤꯗꯣ ꯑꯣꯏꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯤꯡꯊꯦꯝꯒ ꯏꯔꯥꯡ ꯀꯥꯞꯊꯦꯛꯅꯔ ꯂꯩꯔꯝꯃꯕ? ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯒꯦ ꯇꯧꯔꯒ ꯇꯥꯗꯦꯕꯣ꯫ ꯂꯦꯝꯕꯅ ꯁꯂꯥꯏ, ꯅꯤꯡꯊꯦꯝꯗꯤ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯈꯪꯉꯕꯣ? ꯁꯂꯥꯏꯗꯣ ꯈꯪꯗꯦ ꯍꯥꯏꯕꯒꯨꯝꯅ ꯃꯀꯣꯛ ꯍꯥꯏ꯫ ꯂꯦꯝꯕꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯋꯥꯔꯤ ꯁꯥꯔꯒ ꯇꯣꯛꯅꯍꯟꯁꯤ꯫ ꯑꯅꯤꯗꯨꯅ ꯏꯔꯥꯡ ꯁꯨꯝ ꯍꯦꯟꯖꯤꯜꯂꯗꯤ ꯅꯪ ꯅꯃꯤꯠ ꯀꯣꯊꯣꯛꯅꯤꯡꯉꯥꯅꯤ꯫ ꯍꯌꯦꯡ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯤ꯫ ꯌꯥꯔꯦ, ꯁꯥꯎꯔꯣ꯫ ꯑꯗꯨꯒꯤꯁꯨ ꯀꯣꯟꯅ ꯃꯇꯥꯡ ꯂꯥꯛꯀꯅꯤ꯫ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯡꯁꯤꯈꯤꯕꯗ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯁꯨꯞꯅꯒꯤ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯑꯩꯒꯤ ꯋꯥ ꯇꯥꯗꯅ ꯆꯠꯈꯤꯕꯗꯨꯒꯤ ꯃꯔꯝ ꯈꯪꯅꯤꯡꯂꯨꯕꯒꯤ ꯇꯧꯕꯅꯤ꯫ ꯑꯗꯨꯒꯤ ꯀꯥꯟꯅꯕ ꯐꯪꯂꯔꯣꯏ ꯍꯧꯖꯤꯛꯇꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯂꯒꯦ꯫ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯗ ꯄꯟꯗꯨꯅ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯏ꯫ ꯇꯝꯅꯥꯅ ꯍꯥꯏꯔꯝꯕ ꯌꯥꯝ ꯆꯨꯝꯃꯤ꯫ ꯍꯧꯈꯤꯕ ꯋꯥꯔꯤꯗ ꯄꯜꯂꯒ ꯂꯩꯕꯁꯦ ꯊꯧꯅꯥ ꯑꯃ ꯊꯣꯛꯇꯦ꯫ ꯑꯗꯨꯅ ꯑꯩ ꯀꯥꯎꯊꯣꯛꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯖꯒꯣꯏ ꯁꯥꯔꯤꯕ ꯑꯗꯣꯝꯗ ꯂꯩꯁꯤꯜꯂꯛꯏ꯫ ꯇꯝꯅꯥꯅ ꯃꯀꯣꯛ ꯆꯤꯡꯗꯨꯅ ꯁꯥꯔꯤ, ꯑꯗꯨꯕꯨ ꯅꯥꯀꯟꯗ ꯏꯪ ꯇꯞꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯔꯤꯕ ꯂꯥꯏꯖꯗꯨ ꯎꯕꯗ ꯁꯂꯥꯏ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯄꯥꯊꯧꯒ ꯂꯦꯝꯕꯒꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯍꯧꯒꯠꯂꯤ꯫ ꯁꯂꯥꯏ ꯌꯨꯒꯤ ꯅꯤꯁꯥꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯤꯌꯥꯝ ꯂꯩꯔꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯛꯂꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯂꯦꯝꯕꯅ ꯖꯒꯣꯏ ꯁꯥꯕꯤ ꯃꯌꯥꯝ ꯃꯔꯛꯁꯤ ꯆꯪꯈ꯭ꯔꯦ꯫ ꯃꯁꯤꯕꯨ ꯇꯝꯅꯥꯁꯤ ꯄꯥꯝꯃꯤꯖꯥꯠꯂꯣ? ꯄꯥꯊꯧ, ꯏꯕꯥꯅꯤ ꯁ꯭ꯋꯥꯏꯗ ꯂꯥꯞꯅ ꯂꯩꯁꯤ꯫ ꯃꯤꯅ ꯐꯨꯔꯁꯨ ꯏꯕꯥꯅꯤ ꯌꯥꯎꯗꯅꯕ꯫ ꯑꯩꯗꯤ ꯌꯥꯝ ꯁꯤꯡꯗ꯭ꯔꯣ? ꯌꯥꯝ ꯁꯤꯡꯉꯤ꯫ ꯁꯂꯥꯏꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯇꯥ ꯄꯥꯏꯔꯒ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯂꯦꯝꯕꯒ ꯄꯥꯊꯧꯒꯗꯤ ꯃꯌꯥꯗ ꯃꯈꯨꯠ ꯆꯤꯛꯂꯒ ꯄꯥꯈꯠꯅ ꯌꯦꯡꯏ꯫ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯨꯁꯨ ꯖꯒꯣꯏ ꯌꯦꯡꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯅꯔꯛꯏ꯫ ꯁꯂꯥꯏꯅ ꯂꯥꯏꯖꯗꯨ ꯆꯤꯡꯂꯒ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ꯫ ꯇꯝꯅꯥꯅ ꯅꯨꯄꯤꯁꯦ ꯑꯉꯝꯕ ꯁꯂꯥꯏꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯅꯦ, ꯑꯗꯨꯅ ꯃꯌꯥꯝ ꯁꯥꯎꯐꯝ ꯊꯣꯛꯇꯦ꯫ ꯐꯝꯕꯤꯌꯨ ꯃꯌꯥꯝ, ꯖꯒꯣꯏ ꯃꯈꯥ ꯆꯠꯊꯖꯒꯦ꯫ ꯀꯔꯤꯅꯣ ꯁꯂꯥꯏꯁꯤꯅ ꯇꯧꯈꯠꯂꯛꯏꯁꯤꯅ? ꯅꯨꯄꯤ ꯃꯆꯥꯗꯨ ꯌꯨ ꯉꯥꯎꯁꯤꯜꯂꯒ ꯀꯔꯟ ꯇꯨꯔꯟ ꯑꯃꯨꯛ ꯇꯧꯕꯤꯔꯝꯗꯅ? ꯁꯣꯝꯗ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯂꯥꯏꯅ ꯂꯥꯏꯖꯗꯨ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯐꯝꯍꯜꯂꯒ ꯃꯥꯅ ꯂꯥꯞꯇꯛꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯑꯗꯨꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯃꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯛꯄꯗꯨꯗ ꯂꯥꯏꯖ ꯇꯧꯐꯝ ꯈꯪꯗ ꯐꯝꯂꯤ꯫ ꯁꯂꯥꯏꯅ ꯅꯪꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯀꯅꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯊꯥꯔꯛꯈꯤꯕꯅꯣ? ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯧꯅ ꯌꯦꯅꯤꯡ ꯆꯣꯡꯂꯛꯄꯕꯨ ꯎꯁꯤꯟꯅꯗꯅ ꯂꯩꯊꯣꯛꯂꯨꯕ ꯑꯩꯁꯦ ꯑꯄꯪꯕ ꯇꯥꯔꯕ꯭ꯔꯥ? ꯍꯥꯏꯌꯨ ꯂꯥꯏꯖ, ꯅꯪꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ? ꯂꯥꯏꯖꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯃꯪꯒ꯭ꯔꯥ ꯐꯨꯠꯄ ꯌꯣꯟꯕ ꯅꯨꯄꯥꯗꯨꯅ꯫ ꯄꯥꯎꯈꯨꯝꯗꯨꯗ ꯁꯂꯥꯏ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯅꯍꯥꯟꯈꯩ ꯅꯣꯛꯄ ꯃꯤꯅꯣꯛ ꯅꯠꯇꯦ, ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛꯅꯤ꯫ ꯁꯂꯥꯏ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯐꯝꯂꯛꯏ꯫ ꯂꯥꯏꯖꯁꯨ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯂꯤ꯫ ꯑꯩꯕꯨ ꯌꯨ ꯉꯥꯎꯋꯦ ꯍꯥꯏꯅ ꯍꯩꯅꯗꯕ ꯐꯥꯎꯕ꯭ꯔꯥ? ꯀꯩꯁꯨꯝ ꯐꯥꯎꯗꯦ꯫ ꯂꯥꯏꯖ, ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯀꯗ꯭ꯔꯥ? ꯑꯩꯅ ꯅꯐꯝꯗ ꯂꯩ ꯄꯤꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯂꯩꯗꯨꯕꯨ ꯅꯨꯡꯁꯤ ꯂꯩꯇ ꯁꯦꯒꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯀꯗ꯭ꯔꯥ? ꯍꯨꯟꯗꯣꯛꯑꯣꯏ, ꯄꯥꯡꯍꯟꯗꯅ ꯆꯦꯛꯁꯤꯟꯅ ꯊꯝꯒꯦ꯫ ꯑꯗꯨꯒ ꯂꯩ ꯑꯃꯗꯤ ꯍꯦꯟꯅ ꯄꯤꯌꯨ꯫ ꯃꯤꯅ ꯅꯥꯁꯨꯝ ꯆꯤꯟꯅꯕ ꯎꯔꯒ ꯑꯩꯁꯨ ꯆꯤꯟꯅꯤꯡꯏ꯫ ꯏꯆꯦ ꯇꯝꯅꯥꯅ ꯍꯥꯏꯕꯗꯗꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯅ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯆꯤꯟꯕ ꯅꯥꯆꯨꯝꯗꯨꯅ ꯍꯦꯟꯅ ꯃꯪꯒꯨ ꯂꯩ ꯍꯥꯏ꯫ ꯂꯥꯏꯖꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯁꯂꯥꯏ ꯃꯈꯣꯜ ꯊꯣꯛꯇ ꯌꯥꯝ ꯅꯨꯡꯁꯤꯅ ꯅꯣꯛꯏ꯫ ꯑꯍꯤꯡꯁꯤꯗ ꯀꯨꯏꯅ ꯋꯥꯗꯨꯅ ꯂꯩꯔꯝꯕ ꯑꯋꯥꯕ ꯀꯌꯥꯕꯨ ꯀꯥꯎꯊꯣꯛꯂꯒꯦ ꯈꯟꯈ꯭ꯔꯕꯁꯨ ꯃꯥꯜꯂꯤ ꯁꯂꯥꯏꯗꯨ꯫ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯤꯍꯨꯟ ꯆꯣꯡꯍꯟꯈꯤꯕ
ꯑꯄꯪꯕꯤ ꯂꯥꯏꯖꯗ ꯁꯤꯟꯅꯒꯦ ꯍꯥꯏꯅꯁꯨ ꯈꯟꯈ꯭ꯔꯦ꯫ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕꯤ ꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯀꯅꯥꯁꯨ ꯎꯗꯕ ꯊꯃꯣꯏꯒꯤ ꯀꯥꯆꯤꯟꯗ ꯂꯣꯠꯂꯒ ꯊꯝꯈ꯭ꯔꯦ꯫ ꯑꯍꯤꯡꯁꯤꯃ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯁꯂꯥꯏꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯅꯥꯀꯟꯗ ꯂꯥꯏꯖ ꯇꯨꯝꯂꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯩ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯁꯤꯅꯃꯨꯛ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯩꯅ ꯂꯩꯔꯤꯁꯤꯅ ꯀꯗꯥꯏꯗ? ꯑꯩꯕꯨ ꯉꯔꯥꯡ ꯃꯥꯒ ꯎꯅꯈꯤꯕ꯭ꯔꯅꯦ? ꯉꯔꯥꯡ ꯑꯩ ꯌꯨ ꯉꯥꯎꯕ꯭ꯔꯥ? ꯉꯔꯥꯡ ꯑꯩ ꯀꯩ ꯍꯥꯏꯈꯤꯕ? ꯍꯥꯏꯗꯦ꯫ ꯃꯌꯥꯝ ꯍꯥꯏ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯒ ꯃꯈꯨꯠꯇꯨꯅ ꯃꯌꯥꯗ ꯃꯦꯜꯂꯒ ꯃꯊꯟꯇ ꯉꯛꯅ ꯍꯩꯖꯩ꯫ ꯑꯩꯅ ꯑꯔꯦꯝꯕ ꯁꯥꯔꯤꯁꯤꯗꯤ ꯉꯔꯥꯡ ꯂꯣꯏꯅ ꯇꯩꯌꯣꯟꯅꯈ꯭ꯔꯕ? ꯑꯁ, ꯃꯌꯥꯝꯅ ꯑꯩꯕꯨ ꯀꯩ ꯍꯥꯏꯅꯗꯣꯏꯅꯣ? ꯀꯥꯏꯅ ꯁꯤꯒꯦ ꯇꯧꯏ꯫ ꯁꯤꯕ ꯍꯧꯒꯠꯂꯖꯥꯠꯂꯣ? ꯑꯩꯕꯨ ꯆꯦꯟꯈ꯭ꯔꯁꯤꯔꯅꯦ? ꯑꯩꯅ ꯆꯦꯟꯈ꯭ꯔꯗꯤ ꯃꯥꯒꯤ ꯃꯤꯡꯆꯠꯅ ꯀꯃꯥꯏꯅ ꯇꯧꯕ? ꯑꯩ ꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯟꯗꯒꯤ ꯂꯦꯝꯕꯅ ꯊꯣꯡ ꯊꯤꯜꯂꯛꯏ꯫ ꯁꯂꯥꯏ, ꯁꯂꯥꯏ, ꯌꯥꯔꯦ ꯈꯔ ꯇꯨꯝꯕꯗꯤ ꯍꯧꯒꯠꯂꯣ꯫ ꯅꯇꯨꯗꯣ ꯇꯝꯅꯥꯅ ꯉꯥꯏꯍꯧꯏ꯫ ꯑꯗꯨꯒ ꯅꯪꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯃꯥꯜꯂꯤ꯫ ꯍꯧꯒꯠꯂꯣ ꯌꯥꯔꯦ꯫ ꯄꯥꯊꯧ ꯏꯕꯥꯅꯤ ꯀꯣꯅꯨꯡꯗ ꯆꯠꯂꯝꯃꯒꯦ꯫ ꯅꯇꯨꯒꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯑꯣ꯫ ꯆꯠꯂꯦ꯫ ꯁꯛꯇꯥꯁꯤꯒ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯐꯪꯉꯕꯅꯤꯅ ꯃꯤꯀꯞꯀ ꯊꯣꯛꯇ꯭ꯔ ꯃꯥꯜꯂꯤ꯫ ꯄꯥꯊꯧꯒ ꯂꯦꯝꯕꯒꯗꯣ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯁꯂꯥꯏ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯂꯥꯏꯖꯕꯨ ꯍꯧꯗꯣꯛꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯂꯥꯏꯖꯁꯨ ꯑꯉꯧ ꯃꯆꯨꯒꯤ ꯑꯆꯝꯕ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯂꯤ꯫ ꯃꯃꯥꯏꯗ ꯀꯔꯤꯁꯨ ꯀꯦꯗ꯭ꯔꯕꯁꯨ ꯆꯝꯅ ꯐꯖꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯁꯂꯥꯏꯅ ꯍꯨꯔꯥꯟꯗꯨꯅ ꯌꯦꯡꯂꯝꯕꯗꯨꯗ ꯂꯥꯏꯖ ꯏꯀꯥꯏꯅ ꯅꯣꯛꯏ꯫ ꯇꯝꯅꯥꯗꯤ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯨ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯅꯧꯅ ꯅꯨꯡꯁꯤꯅꯔꯛꯄꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯑꯅꯤꯗꯨ ꯇꯝꯅꯥꯗ ꯌꯦꯡꯂꯛꯏ꯫ ꯇꯝꯅꯥꯅ, ꯁꯂꯥꯏ, ꯑꯩꯅ ꯁꯤꯟꯅꯕ ꯊꯕꯛꯇꯨꯗꯤ ꯅꯪ ꯈꯪꯕ ꯉꯝꯂꯕ꯭ꯔꯥ? ꯊꯥꯖꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯂꯩꯕ ꯃꯥꯜꯂꯤ꯫ ꯀꯣꯅꯨꯡꯗ ꯃꯥꯅ ꯂꯥꯛꯄꯁꯨ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯃ ꯐꯪꯅꯕ ꯂꯥꯛꯄꯅꯤ꯫ ꯂꯦꯝꯕꯒ ꯄꯥꯊꯧꯒꯗꯁꯨ ꯑꯩꯅ ꯋꯥꯔꯤ ꯁꯥꯈꯤꯕꯅꯤ꯫ ꯀꯣꯅꯨꯡꯗ ꯆꯤꯡꯅꯕ ꯑꯃ ꯂꯩꯕꯗ ꯊꯤꯒꯠꯂꯨ ꯍꯥꯏꯗꯅ꯫ ꯑꯗꯨ ꯁꯂꯥꯏ, ꯑꯩꯅ ꯊꯤꯒꯠꯄꯗ ꯊꯥꯖꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ꯫ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯍꯥꯠꯈꯤꯕ ꯃꯤꯁꯛꯇꯨꯅꯤ ꯃꯥꯕꯨ ꯍꯧꯖꯤꯛ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯁꯛꯁꯦ꯫ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯑꯄꯥꯝꯕ ꯑꯃ ꯂꯩꯕꯒꯤ ꯊꯥꯖꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯔꯣꯟꯕ ꯂꯧ ꯀꯌꯥ ꯇꯝꯗꯨꯅ ꯊꯝꯂꯛꯄ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯃꯤꯁꯛꯁꯦ ꯑꯩꯅ ꯈꯟꯕꯗ ꯀꯩꯁꯨ ꯂꯥꯞꯅ ꯂꯩꯕꯗꯤ ꯃꯥꯟꯗꯦ꯫ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯅꯪꯅ ꯊꯤꯖꯤꯟꯅꯕ ꯍꯣꯠꯅꯧ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯋꯥꯈꯜ ꯍꯣꯡꯂꯕꯅꯤꯅ ꯊꯥꯖꯕꯨ ꯎꯕꯗ ꯊꯧꯅꯥꯍꯟꯕꯁꯨ ꯇꯧꯒꯅꯨ꯫ ꯂꯥꯏꯖꯅ, ꯏꯆꯦ ꯇꯝꯅ, ꯊꯥꯖ ꯍꯥꯏꯁꯤꯕꯨ ꯀꯅꯥꯅꯣ? ꯃꯥꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤ? ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯁꯂꯥꯏꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯛꯏ꯫ ꯅꯠꯇꯦ, ꯑꯩꯒꯤ ꯑꯇꯣꯞꯄ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯊꯥꯏꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯑꯣꯏꯈꯤꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯃꯛꯅ ꯍꯧꯖꯤꯛꯐꯥꯎ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯒ ꯂꯩꯕ ꯅꯠꯇꯦ꯫ ꯇꯝꯅꯥꯅ, ꯌꯥꯔꯦ, ꯅꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯣ꯫ ꯂꯥꯏꯖꯁꯦ ꯀꯣꯅꯨꯡꯗ ꯄꯨꯈꯤꯒꯦꯔꯥ ꯀꯩꯅꯣꯝ ꯇꯧꯔꯣ꯫ ꯑꯩ ꯃꯤꯠ ꯅꯥꯔꯦ, ꯆꯠꯂꯨꯆꯣ꯫ ꯇꯝꯅꯥꯅ ꯇꯥꯜꯂꯛꯄꯗꯨꯗ ꯁꯂꯥꯏꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯥꯏꯖꯗꯨ ꯆꯤꯡꯂꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯂꯥꯏꯖꯕꯨ ꯄꯨꯈ꯭ꯔꯣ ꯍꯥꯏꯔꯛꯄ ꯉꯥꯏꯖꯔꯝꯕꯅꯤ꯫ ꯇꯝꯅꯥꯁꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯁꯂꯥꯏꯅ ꯀꯣꯅꯨꯡꯗ ꯅꯨꯄꯤ ꯄꯨꯔꯛꯄꯗꯨꯗ ꯀꯣꯅꯨꯡꯒꯤ ꯃꯤꯌꯥꯝꯗꯤ ꯉꯛꯄꯅ ꯂꯣꯏꯅꯔꯤ꯫ ꯅꯤꯡꯊꯦꯝꯗꯤ ꯋꯥꯔꯤ ꯈꯪꯗꯕꯅꯤꯅ ꯃꯥꯅ ꯍꯦꯟꯅ ꯉꯛꯄꯗꯨ ꯑꯣꯏꯔꯤ꯫ ꯃꯈꯣꯏꯒꯤ ꯋꯥ ꯈꯟꯅꯐꯝ ꯀꯥꯗꯅꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯂꯦꯝꯕꯅ, ꯑꯗꯨꯅ ꯅꯤꯡꯊꯦꯝ, ꯅꯪꯒꯤ ꯁꯦꯕꯥꯔꯤ ꯊꯥꯖꯁꯤ ꯁꯂꯥꯏꯒꯤ ꯊꯥꯏꯅꯒꯤ ꯅꯨꯡꯁꯤꯕꯤ ꯑꯍꯥꯟꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯁꯂꯥꯏꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯤꯗꯣ? ꯑꯩꯒꯤ ꯁꯦꯕꯥꯔꯤ? ꯍꯧꯖꯤꯛ ꯈꯪꯂꯛꯑꯕꯅꯤꯅ ꯁꯂꯥꯏꯅ ꯑꯩꯉꯣꯟꯗꯒꯤ ꯃꯨꯛ ꯃꯨꯟꯕ, ꯊꯥꯖꯁꯨ ꯍꯔꯥꯎꯅ ꯌꯥꯕ, ꯑꯩꯅ ꯆꯥꯛꯄ? ꯅꯠꯇꯦ, ꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯁꯦꯕꯥꯔꯤ, ꯑꯩꯒꯤ ꯊꯥꯖꯅꯤ꯫ ꯌꯥꯔꯦ, ꯑꯝꯇ ꯂꯦꯞꯄꯨ꯫ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯃꯨꯟꯅꯤ ꯍꯥꯏꯈ꯭ꯔꯒꯦ? ꯍꯣꯏꯅꯦ, ꯅꯪꯒꯤ ꯑꯃ ꯂꯩꯔꯕꯅꯤꯅ ꯃꯨꯜꯂꯣꯏꯕ ꯅꯠꯇ꯭ꯔꯣ? ꯅꯇꯥꯎꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯕ ꯍꯧꯅꯗꯦ ꯅꯪ, ꯅꯠꯇ꯭ꯔ ꯂꯦꯝꯕ? ꯅꯪꯅ ꯃꯤꯒꯤ ꯅꯨꯄꯤ ꯍꯥꯟꯅ ꯃꯨꯜꯂꯒ ꯍꯧꯖꯤꯛꯇ ꯁꯨꯝꯕ ꯁꯥꯏꯅꯦ꯫ ꯑꯩ ꯈꯪꯗꯤꯌꯦ, ꯍꯥꯟꯅ ꯈꯪꯉꯝꯕꯗꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏꯅ꯫ ꯃꯥ ꯀꯅꯥꯅ ꯍꯥꯏꯗꯕꯤꯗ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯣꯒꯦ? ꯁꯂꯥꯏꯅ ꯁꯤꯒꯤ ꯋꯥꯁꯦ ꯅꯥꯀꯜ ꯑꯃꯗ ꯊꯝꯈ꯭ꯔꯣ꯫ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯤ ꯍꯥꯠꯂꯝꯕ, ꯐꯝꯅꯥꯏꯕ ꯀꯌꯥ ꯃꯌꯨꯝꯗ ꯁꯤꯔꯝꯕꯁꯤꯡꯗꯣ ꯊꯥꯖꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯥꯗꯣꯛꯂꯒ ꯇꯧꯍꯟꯕ ꯊꯕꯛꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯑꯗꯨꯅ ꯅꯤꯡꯊꯦꯝ, ꯅꯪ ꯆꯦꯛꯁꯤꯜ꯫ ꯊꯥꯖꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯃꯁꯤ ꯈꯪꯗꯣꯛꯅꯕ ꯅꯪꯅ ꯍꯣꯠꯅꯧ꯫ ꯑꯗꯨꯒ ꯑꯃꯅ ꯊꯥꯖꯗ ꯌꯥꯝ ꯊꯥꯖꯕ ꯊꯝꯃꯨ꯫ ꯃꯥꯒꯤ ꯊꯕꯛ ꯑꯔꯨꯕ ꯂꯩꯔꯛꯄꯗ ꯅꯪꯕꯨ ꯍꯨꯟꯗꯣꯛꯂꯒ ꯆꯠꯈꯤꯅꯤ꯫ ꯑꯗꯨꯃꯛꯅꯤ ꯑꯩꯉꯣꯟꯗ ꯇꯧꯔꯝꯕꯁꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯂꯥꯏ ꯊꯣꯛꯈ꯭ꯔꯦ꯫ ꯂꯦꯝꯕꯁꯨ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯅꯤꯡꯊꯦꯝꯗꯤ ꯉꯛꯅ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯍꯤꯡꯒꯤ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯄꯥꯊꯧ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯀꯥ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨ ꯇꯥꯕꯗ ꯅꯥꯀꯟꯗ ꯂꯩꯁꯤꯟꯗꯨꯅ ꯂꯨꯝꯗꯨꯅ ꯇꯥꯏ꯫ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯇ ꯏꯅꯤꯡꯊꯧꯅ ꯈꯪꯕꯒꯤ ꯋꯥ ꯂꯩꯇꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯕꯛꯁꯦ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯌꯥꯔꯅꯤ꯫
ꯑꯍꯥꯟꯕꯗ ꯅꯤꯡꯊꯧꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯒꯗꯕꯅꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯑꯃꯅ ꯑꯗꯨꯕꯨ ꯑꯉꯝꯕ ꯊꯥꯖꯗꯤ ꯀꯝꯗꯧ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯁꯨꯝ ꯊꯝꯈꯤꯁꯤꯔꯥ ꯃꯥꯁꯨ ꯍꯟꯗꯛ ꯃꯑꯣꯡ ꯑꯃ ꯇꯧꯕ ꯑꯣꯏ ꯑꯩꯅ ꯃꯥꯕꯨ ꯁꯤꯖꯤꯟꯅꯕ ꯃꯇꯝ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯅ ꯑꯊꯨꯕꯗ ꯃꯥꯕꯨꯁꯨ ꯀꯣꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯂꯒ ꯂꯣꯏꯁꯤꯟꯈꯤꯅꯕ ꯇꯧ ꯀꯥꯟꯅꯗ꯭ꯔꯦ ꯃꯥꯕꯨ ꯍꯧꯖꯤꯛ ꯊꯝꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯥꯊꯧ ꯈꯪꯂꯦ ꯄꯨꯝꯅꯃꯛ ꯃꯄꯥꯅ ꯁꯤꯟꯕꯅꯤ ꯍꯥꯏꯕ ꯃꯃꯤꯠꯇꯨꯅ ꯅꯥꯀꯟꯗ ꯌꯦꯡꯊꯣꯔꯛꯄꯗ ꯊꯥꯖꯁꯨ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ ꯊꯥꯖꯒ ꯄꯥꯊꯧꯒꯗꯨ ꯃꯤꯠ ꯆꯥꯅꯩ ꯊꯥꯖ ꯆꯦꯟꯕ ꯌꯥꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯣꯅꯨꯡꯒꯤ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯗꯨꯝꯗ ꯂꯥꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯍꯥꯟꯈꯩ ꯐꯝꯂꯥꯏꯕ ꯀꯌꯥ ꯍꯥꯠꯂꯤꯁꯤ ꯅꯪꯅꯅꯦ ꯍꯥꯏꯕꯁꯤ ꯆꯨꯝꯃꯦꯀꯣ ꯆꯨꯝꯃꯤ ꯃꯔꯝ ꯈꯪꯕ ꯄꯥꯝꯃꯤ ꯃꯈꯣꯏꯁꯤꯡꯗꯣ ꯑꯉꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯛꯄ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯑꯩꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯔꯣꯟꯕ ꯁꯔꯤꯠ ꯁꯔꯥꯛ ꯀꯌꯥ ꯇꯝꯍꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯍꯥꯠꯅꯕ ꯏꯟꯁꯤꯟꯈꯤꯕꯁꯨ ꯃꯥꯜꯂꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯅꯤꯡꯊꯧꯕꯨ ꯍꯥꯠꯅꯤꯡꯕ ꯐꯥꯎꯈꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯅꯤꯡꯊꯧꯅ ꯍꯥꯠꯈꯤ ꯍꯥꯏꯅ ꯇꯠꯇꯅ ꯋꯥꯔꯤ ꯂꯩ ꯅꯤꯡꯊꯧ ꯍꯥꯠꯅꯕ ꯑꯣꯏ ꯅꯪꯅ ꯃꯐꯝꯁꯤ ꯂꯥꯛꯏꯁꯤ ꯅꯤꯡꯊꯦꯝꯗꯤ ꯍꯥꯠꯂꯣꯏꯗ꯭ꯔꯣ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯃꯥꯗꯤ ꯍꯥꯠꯂꯣꯏꯗ꯭ꯔꯣ ꯑꯗꯨꯒ ꯁꯂꯥꯏꯗꯤ ꯃꯥꯕꯨ ꯑꯃꯨꯛ ꯎꯕꯗ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯃꯒ ꯀꯩꯒꯤ ꯍꯥꯠꯇ꯭ꯔꯤꯕ ꯄꯥꯊꯧꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯝꯕꯗꯨꯗ ꯊꯥꯖ ꯄꯥꯊꯧꯗ ꯌꯥꯝ ꯉꯛꯅ ꯌꯦꯡꯂꯛꯏ ꯁꯂꯥꯏꯗꯣ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯅ ꯂꯩꯔꯛꯄꯅꯤ ꯅꯤꯡꯊꯦꯝꯒ ꯅꯪꯒ ꯅꯛꯁꯤꯟꯅꯈꯤꯕꯗ ꯃꯥꯅ ꯁꯥꯎꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯊꯃꯣꯏꯗꯨꯅ ꯅꯤꯡꯊꯦꯝꯕꯨꯁꯨ ಮಿನಂಲಂಬ ꯊꯣꯛꯇꯕꯗꯤ ꯀꯌꯥ ꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯖꯩ ꯑꯗꯨꯒ ꯅꯤꯡꯊꯦꯝ ꯁꯂꯥꯏꯒ ꯃꯥꯟꯅꯗꯦ ꯃꯥꯅ ꯅꯪꯕು ಮಿನಂಲಂಬꯒꯤ ꯃꯔꯝ ꯈꯪꯂꯛꯄꯗ ꯅꯪꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄ ꯉꯝꯕꯒꯤ ꯊꯧꯅ ꯅꯤꯡꯊꯦꯝꯗ ꯌꯥꯎꯕꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯋꯥ ꯇꯥꯒꯅꯨ ꯅꯁꯥꯅ ꯇꯧꯖꯕ ꯅꯔꯥꯜꯁꯤꯡꯗꯨ ꯌꯥꯖꯅ ꯍꯌꯦꯡꯁꯦ ꯋꯥ ꯈꯟꯅꯐꯝ ꯀꯥꯗ ꯂꯥꯛꯎ ꯃꯗꯨꯗ ꯂꯥꯛꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯑꯩꯈꯣꯏꯅ ꯍꯥꯠꯅꯕ ꯃꯃꯤꯡ ꯏꯁꯤꯟꯕ ꯄꯔꯦꯡꯗ ꯌꯥꯎꯒꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯗꯤ ꯃꯥꯗꯤ ꯍꯥꯠꯂꯣꯏꯗ꯭ꯔꯥ ꯄꯥꯊꯧ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯑꯍꯥꯟꯕ ꯄꯔꯦꯡꯗ ꯌꯥꯎꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯊꯧ ꯆꯠꯈ꯭ꯔꯦ ꯊꯥꯖꯁꯨ ꯅꯍꯥꯟꯈꯩ ꯇꯧꯔꯨꯔꯤꯕ ꯊꯕꯛꯁꯤ ꯂꯥꯜꯂꯤ ꯈꯪꯕꯅ ꯑꯍꯤꯡꯁꯤꯃ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩ ꯅꯣꯡ ꯉꯥꯜꯂꯛꯂꯦ ꯋꯥ ꯈꯟꯅꯐꯝ ꯀꯥꯗꯨꯗ ꯄꯥꯊꯧ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯁꯂꯥꯏꯒ ꯂꯦꯝꯃꯒ ꯊꯥꯖꯕꯨ ꯉꯥꯏꯔꯤ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕꯗ ꯀꯣꯟꯅ ꯊꯪꯗ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯊꯥꯖ ꯆꯪꯂꯛꯏ ꯃꯈꯣꯏ ꯃꯔꯤꯗꯨ ꯎꯠꯊꯣꯛꯇꯕ ꯃꯤꯅꯣꯛ ꯑꯃꯃꯝ ꯅꯣꯛꯏ ꯅꯤꯡꯊꯦꯝꯗꯤ ꯊꯥꯖꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯅꯣꯛꯆꯩ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯦꯅꯥꯄꯇꯤꯒꯤ ꯑꯔꯣꯟꯕ ꯃꯐꯝꯗ ꯂꯩꯕ ꯂꯥꯟꯃꯤ ꯀꯌꯥ ꯃꯊꯪ ꯁꯤꯕꯒꯤ ꯄꯥꯎ ꯇꯥꯔꯛꯂꯤ ꯊꯥꯖꯕꯨ ꯊꯤꯕ ꯃꯇꯝꯗꯁꯨ ꯐꯪꯈꯤꯗ꯭ꯔꯤ ꯆꯌꯣꯜ ꯑꯃ ꯆꯨꯞꯅ ꯁꯦꯅꯥꯄꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯜꯂꯛꯄꯅ ꯃꯍꯥꯛ ꯁꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯅꯣꯡꯃ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯁꯦꯅꯥꯄꯇꯤꯗꯨ ꯑꯔꯣꯟꯕ ꯂꯝꯕꯤꯗ ꯆꯦꯜꯂꯛꯏ ꯃꯊ꯭ꯋꯥꯏ ꯍꯤꯡꯂꯔꯣꯏ ꯈꯟꯕꯅ ꯆꯦꯜꯂꯛꯏ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯈꯣꯡꯗ ꯇꯦꯟꯖꯩ ꯃꯔꯨ ꯑꯃ ꯀꯥꯞꯁꯤꯜꯂꯛꯏ ꯇꯦꯟꯖꯩ ꯑꯗꯨꯅ ꯄꯥꯟꯕꯗ ꯂꯩꯃꯥꯏꯗ ꯇꯨꯗꯨꯅ ꯆꯩꯅꯥ ꯈꯥꯡꯉꯤ ꯃꯃꯥꯡꯗ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯂꯦꯞꯄꯛꯏ ꯊꯥꯖ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯇꯧꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯅꯪꯕꯨ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯣꯛꯂꯛꯂꯒ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯤꯟꯗꯨꯅ ꯂꯥꯛꯄ ꯊꯕꯛꯄꯨꯁꯨ ꯃꯤꯀꯨꯞ ꯑꯃꯗ ꯃꯥꯏꯊꯤꯍꯟꯕ ꯄꯥꯊꯧꯅ ꯄꯥꯕꯨꯡꯒꯤ ꯊꯧꯔꯥꯡ ꯌꯥꯝꯅ ꯐꯖꯩ ꯅꯆꯥ ꯑꯩꯅ ꯊꯥꯒꯠꯂꯤ ꯈꯣꯟꯖꯦꯜꯗꯨꯗ ꯁꯦꯅꯥꯄꯇꯤ ꯉꯛꯅ ꯌꯦꯡꯂꯛꯏ ꯃꯥꯏꯈꯨꯝ ꯈꯨꯝꯂꯤꯕꯗꯨ ꯂꯧꯊꯣꯔꯛꯄꯗ ꯄꯥꯊꯧꯒ ꯊꯥꯖꯒ ꯑꯣꯏꯔꯝꯃꯤ ꯅꯥꯀꯟꯗꯒꯤ ꯂꯦꯝꯕ ꯁꯂꯥꯏ ꯅꯤꯡꯊꯦꯝꯁꯨ ꯊꯣꯛꯂꯛꯏ ꯃꯗꯨ ꯎꯕꯗ ꯃꯥꯏꯊꯤꯔꯦ ꯈꯪꯂꯕ ꯁꯦꯅꯥꯄꯇꯤ ꯍꯧꯅ ꯅꯣꯛꯏ ꯑꯗꯨꯒ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯥꯏꯊꯤꯗꯦ ꯉꯁꯤꯁꯨ ꯑꯩ ꯃꯥꯏꯊꯤꯗꯦ ꯑꯩꯅ ꯈꯟꯈꯤꯕ ꯁꯤꯟꯈꯤꯕ ꯊꯕꯛ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯡꯊꯣꯛꯇꯅ ꯑꯩ ꯁꯤꯕ ꯌꯥꯗꯦ ꯑꯩ ꯃꯥꯏꯊꯤ ꯋꯥꯍꯩꯁꯦ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯄꯥꯊꯧꯅ ꯃꯥꯒꯤ ꯊꯥꯡ ꯃꯆꯥꯗꯨꯅ ꯃꯄꯥꯕꯨꯡꯒꯤ ꯊꯕꯥꯛ ꯃꯣꯏꯔꯞ ꯂꯪꯁꯤꯜꯂꯛꯏ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯃꯥꯏꯗ ꯑꯣꯜꯂꯤ ꯃꯈꯣꯏꯅ ꯁꯦꯅꯥꯄꯇꯤꯕꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯏ ꯊꯋꯥꯏꯗꯤ ꯊꯥꯗ ꯁꯦꯅꯥꯄꯇꯤꯗꯨ ꯋꯥꯅ ꯂꯩꯔꯤ ꯑꯗꯨꯐꯥꯎꯗ ꯎꯁꯤꯠꯇꯅ ꯅꯤꯡꯊꯧꯗ ꯌꯦꯡꯂꯒ ꯅꯣꯛꯂꯤ ꯅꯤꯡꯊꯧꯅ ꯑꯩꯒ ꯅꯛꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯅ ꯄꯥꯎ ꯄꯤꯔꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯁꯦꯅꯥꯄꯇꯤ ꯅꯪꯃꯛꯅ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯦ ꯅꯁꯥꯒꯤ ꯅꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯌꯥꯝꯃꯥꯡꯗ ꯐꯥꯔꯁꯤ ꯇꯧꯗꯨꯅ ꯅꯪꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯕꯅꯤ ꯀꯨꯏꯍꯧꯗꯦ ꯈꯨꯗꯛꯇꯨꯗ ꯁꯦꯅꯥꯄꯇꯤꯕꯨ ꯃꯤꯌꯥꯝꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯐꯥꯔꯁꯤ ꯇꯧꯅꯕ ꯄꯨꯊꯣꯔꯛꯂꯤ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯑꯗꯨꯅ ꯍꯨꯛꯂꯕꯗ ꯁꯦꯅꯥꯄꯇꯤ ꯃꯈꯣꯡ ꯐꯤꯔꯤꯡ ꯀꯥꯎꯗꯨꯅ ꯈꯥꯡꯉꯤ ꯂꯥꯞꯅ ꯌꯦꯡꯂꯤꯕ ꯄꯥꯊꯧꯗꯤ ꯌꯦꯡꯕ ꯉꯝꯗ ꯃꯃꯥꯏꯗꯨ ꯅꯥꯀꯟꯗ ꯂꯩꯊꯣꯛꯏ ꯄꯥꯊꯧ ꯅꯨꯡꯉꯥꯏꯇꯕꯗꯨꯕꯨ ꯅꯤꯡꯊꯦꯝꯅ ꯀꯣꯟꯗꯨꯅ ꯊꯦꯝꯖꯤꯜꯂꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯀꯣꯅꯨꯡꯗꯨ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯤ ꯊꯥꯖꯒꯤ ꯋꯥꯔꯤꯕꯨꯗꯤ ꯂꯣꯠꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯌꯥꯗꯨꯅ ꯂꯣꯠꯁꯤꯟꯈ꯭ꯔꯦ ꯁꯂꯥꯏ ꯂꯩ ꯆꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯍꯔꯥꯎꯅ ꯆꯦꯜꯂꯛꯏ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯂꯥꯏꯖꯕꯨ ꯀꯧꯔꯛꯂꯒ ꯂꯩꯗꯨ ꯄꯤ
ꯂꯥꯏꯖꯁꯨ ꯍꯔꯥꯎꯅ ꯂꯩꯗꯨ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯇꯈꯦꯜꯂꯩ ꯑꯃ ꯁꯂꯥꯏꯅ ꯂꯥꯏꯖꯒꯤ ꯅꯥꯞꯄꯗ ꯆꯤꯟꯕꯤꯔꯛꯏ ꯉꯁꯤ ꯑꯩꯅ ꯆꯤꯜꯂꯤꯕ ꯅꯥꯁꯣꯝꯁꯤꯅ ꯅꯪꯕꯨ ꯑꯩꯅ ꯉꯥꯛꯂꯒ ꯊꯝꯂꯕꯅꯤ ꯍꯥꯏꯕꯗꯣ ꯎꯠꯂꯕꯅꯤ ꯑꯇꯣꯞꯄ ꯂꯝ ꯂꯥꯟꯕ ꯀꯅꯥꯒꯤ ꯅꯥꯁꯣꯝ ꯆꯤꯟꯐꯝ ꯑꯣꯏꯍꯟꯕ ꯌꯥꯔꯣꯏ ꯂꯥꯏꯖ ꯌꯥꯝ ꯏꯀꯥꯏꯅ ꯅꯣꯛꯂꯒ ꯈꯨꯝꯃꯤ ꯀꯅꯥꯝꯇ ꯆꯤꯜꯍꯜꯂꯣꯏ ꯁꯂꯥꯏꯅ ꯅꯣꯛꯂꯒ ꯂꯥꯏꯖꯗꯨ ꯊꯥꯡꯂꯒ ꯄꯨꯈ꯭ꯔꯦ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯊꯥꯖꯒ ꯅꯤꯡꯊꯦꯝꯒꯅ ꯅꯣꯛꯂꯒ ꯌꯦꯡꯉꯤ ꯃꯥꯅ ꯑꯩꯕꯨ ꯋꯥꯔꯧꯔꯝꯈꯤꯗ꯭ꯔꯥ ꯋꯥꯔꯧꯔꯝꯃꯣꯏ ꯋꯥꯔꯧꯔꯒꯕꯨ ꯁꯨꯃꯥꯏꯅ ꯇꯧꯒꯗ꯭ꯔꯣ ꯅꯣ ꯏꯕꯥꯅꯤꯁꯨ ꯁꯅꯥ ꯀꯩꯊꯦꯜ ꯀꯣꯏꯔꯨꯁꯤ ꯑꯩꯒꯤ ꯐꯖꯕ ꯐꯤꯔꯣꯜ ꯑꯃ ꯂꯩꯕꯤꯌꯨ ꯑꯃꯠꯇ ꯅꯠꯇꯦ ꯃꯌꯥꯝ ꯂꯩꯒꯦ ꯂꯥꯛꯎ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯆꯠꯈꯤꯕꯗꯨ ꯄꯥꯊꯧ ꯂꯦꯝꯕ ꯑꯃꯗꯤ ꯇꯝꯅꯥꯅ ꯂꯩꯀꯣꯜꯗ ꯐꯝꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯌꯨ ꯆꯐꯨꯗꯨ ꯊꯥꯡꯒꯠꯂꯒ ꯊꯛꯃꯤꯟꯅꯩ ꯂꯦꯝꯕꯅ ꯐꯪꯗꯕ ꯑꯩꯈꯣꯏꯗꯤ ꯃꯤꯒꯤ ꯁꯤꯒꯨꯝꯕꯁꯦ ꯌꯦꯡꯉꯒ ꯌꯨ ꯊꯛꯄ ꯇꯥꯕꯅꯤ ꯀꯥꯟꯅꯗꯦ ꯑꯩꯁꯨ ꯅꯨꯄꯤ ꯊꯤꯔꯨꯒꯦ ꯄꯥꯊꯧ ꯂꯥꯎꯍꯩ ꯇꯝꯅꯥ ꯅꯪꯁꯨ ꯅꯨꯄꯥ ꯑꯃ ꯊꯤꯌꯨ ꯅꯪꯉꯣꯟꯗ ꯏꯔꯥꯡ ꯍꯧꯖꯤꯟꯒꯦꯕꯨ ꯅꯪꯗꯤ ꯀꯤꯖꯩ ꯈꯨꯄꯥꯛꯀ ꯊꯥꯔꯛꯇꯧ ꯃꯥꯜꯂꯦ ꯄꯥꯊꯧ ꯂꯥꯛꯎ ꯅꯨꯄꯤ ꯊꯤꯔꯨꯁꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯦꯟꯈ꯭ꯔꯦ ꯇꯝꯅꯥꯗꯤ ꯅꯣꯛꯂꯒ ꯌꯦꯡꯍꯧꯏ ꯃꯇꯝ ꯀꯨꯏꯅ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯨꯗꯕ ꯁꯂꯥꯏꯕꯨ ꯃꯤꯀꯞ ꯊꯣꯛꯍꯟꯗꯨꯅ ꯇꯥꯏꯕꯪꯒꯤ ꯐꯖꯕ ꯎꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕꯁꯨ ꯇꯝꯅꯥꯅꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯣꯏꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯨ ꯁꯂꯥꯏꯅꯁꯨ ꯂꯧꯁꯤꯟꯗꯨꯅ ꯏꯟꯈꯤꯕꯅ ꯉꯁꯤꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯄꯥꯎꯇꯥꯛ ꯄꯤꯔꯤꯕ ꯇꯝꯅꯥ ꯃꯍꯥꯛꯇꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯕ ꯌꯦꯡꯗꯨꯅ ꯅꯣꯛꯂꯤꯕ ꯃꯍꯥꯛꯀꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕ ꯌꯥꯏ ꯑꯋꯥꯕꯁꯤꯡꯗꯨ ꯍꯥꯏꯔꯨꯕꯒꯤ ꯀꯥꯟꯅꯔꯣꯏ ꯈꯟꯗꯨꯅ ꯂꯣꯠꯄꯁꯨ ꯀꯅꯥꯅ ꯈꯪꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯅ ꯉꯝꯍꯟꯗꯨꯅ ꯐꯖꯔꯕ ꯄꯨꯟꯁꯤ ꯑꯗꯨꯕు ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ ꯂꯩꯕꯒꯤ ꯃꯍꯨꯠ ꯀꯥꯎꯊꯣꯛꯄ ꯄꯦꯟꯊꯣꯛꯄ ꯇꯝꯗꯨꯅ ꯃꯤꯠ ꯑꯃꯨꯛꯇꯪ ꯎꯏꯁꯤꯜꯂꯒ ꯄꯥꯡꯊꯣꯔꯛꯄꯗ ꯇꯥꯏꯕꯪꯒꯤ ꯐꯖꯕ ꯀꯌꯥ ꯑꯁꯤꯗ ꯁꯔꯨꯛ ꯄꯨꯟꯅ ꯌꯥꯃꯤꯟꯅꯁꯤ